ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯀꯩꯅꯣꯅꯦ ꯔꯤꯂꯤꯐ ꯀꯦꯝꯞꯗꯅꯦ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯇꯦꯡꯃꯥꯡꯂꯨꯞ ꯕꯤꯁꯦꯝꯄꯨꯔ ꯑꯦꯟ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯕꯤꯁꯦꯝꯄꯨꯔꯅ ꯀꯩꯅꯣ ꯇꯧꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯃꯣꯏꯅ ꯍꯥꯡꯇꯣꯛꯄ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗꯅꯤ ꯂꯩꯔꯤꯁꯦ ꯑꯗ ꯑꯩꯈꯣꯏꯅ ꯁꯤ ꯂꯥꯛꯇꯣꯏꯁꯦ ꯀ꯭ꯔꯥꯏꯝ ꯑꯦꯟ ꯁ꯭ꯀꯦꯟꯗꯜꯒꯤ एपिसोड 9 ꯁꯨꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ QNET ꯀꯤ ꯔꯤꯂꯦꯇꯦड ꯑꯣꯏꯕ ꯁ꯭ꯀꯦꯟꯗꯜ ꯀ꯭ꯔꯥꯏꯝ ꯑꯦꯟ ꯁ꯭ꯀꯦꯟꯗꯜ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯇꯣꯄꯤꯛꯅꯤ ꯂꯥꯛꯇꯣꯏꯁꯦ ꯉꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏ QNET ꯀ ꯔꯤꯂꯦꯇꯦड ꯑꯣꯏꯕ ꯁꯤ ꯃꯌꯥꯝ ꯍꯥꯏꯐꯦꯠꯇ ꯇꯥꯃꯤꯟꯅꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣꯗꯣ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤ QNET ꯌꯥꯎꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯏꯇꯥꯎꯅ QNET ꯌꯥꯎꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯌꯥꯎꯈ꯭ꯔꯤꯅꯣ ꯑꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯔꯤ ꯂꯩꯅꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇ ꯁꯝꯂꯞꯅ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯑꯔꯁ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨ QNET ꯁꯦ ꯇꯁꯦꯡꯅ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯆꯤꯡꯁꯤꯟꯕꯤꯔꯛꯄꯅꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯩ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯁꯤꯒ ꯃꯔꯤ ꯂꯩꯅꯔꯤꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ QNET ꯁꯦ ꯆꯪꯕ ꯃꯇꯝꯗ ꯑꯩ ꯄꯩꯁꯥ ꯈꯔ ꯗꯔꯀꯥꯔ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ QNET ꯁꯤꯒꯤ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯗꯣ ꯄꯩꯁꯥꯁꯦ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯏꯇꯩꯃ ꯍꯣꯏ ꯑꯩꯈꯣꯏ ꯇꯥꯗ ꯍꯣꯏꯁꯤꯡꯁꯦ ꯂꯥꯟꯖꯦꯜꯂꯛꯄꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯁꯤꯗꯒꯤ ꯇꯁꯦꯡꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ QNET ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯃꯣꯏꯅ ꯑꯍꯥꯟꯕꯗꯗꯤ QNET ꯈꯣꯠꯅ ꯌꯥꯝ ꯀꯔꯤꯝ ꯍꯥꯏꯕꯤꯗꯦ ꯑꯗꯨꯒ ꯀꯝꯄꯅꯤꯒꯤ ꯊꯕꯛꯅꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯒꯗꯧꯅꯤ ꯈꯣꯠꯀꯗꯧꯅꯦꯅ ꯍꯥꯏꯌꯦ ꯑꯗꯨꯗ ꯍꯥꯏꯕꯗꯣ ꯑꯩꯁꯦ ꯇꯁꯦꯡꯅ ꯊꯕꯛꯇꯣ ꯑꯩꯁꯨ ꯍꯥꯏꯗꯤ ꯄꯨꯟꯁꯤꯁꯤ ꯁꯨꯝ ꯋꯥꯔꯒ ꯂꯩꯔꯛꯄꯅꯤꯅ ꯈꯤꯇꯪ ꯁꯥꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯏꯇꯩꯃꯁꯤꯡꯁꯤꯗꯒꯤ ꯇꯧꯔꯒ ꯁꯅꯥ ꯑꯉꯥꯡꯒꯤ ꯁꯅꯥ ꯑꯗꯒꯤ ꯑꯩꯒꯤ ꯏꯇꯩꯃ ꯑꯣꯏꯗꯣꯏꯅꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯆꯦꯒ ꯃꯇꯩꯒꯅꯦꯕ ꯂꯩꯔꯤꯁꯦ ꯅꯨꯄꯤꯒꯤ ꯏꯆꯦꯒ ꯅꯨꯄꯤꯒꯤ ꯃꯆꯦꯒ ꯀꯩꯅꯣꯒꯅꯦ ꯂꯩꯔꯤꯁꯦ ꯍꯣꯏ ꯑꯗ ꯁꯤꯗ ꯃꯣꯏꯅ ꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯨꯔꯆꯥꯟꯄꯨꯔꯗꯩ ꯑꯣꯏꯗꯣꯏꯔꯥ ꯀꯥꯏꯗꯩ ꯑꯣꯏꯗꯣꯏꯅꯣ ꯆꯨꯔꯆꯥꯟꯄꯨꯔ ꯀꯥꯏꯋꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯈꯨꯃꯨꯖꯥꯝ ꯃꯩꯇꯩ ꯂꯩꯀꯥꯏꯗ ꯑꯗꯨ ꯁꯥꯏꯀꯣꯠꯇꯒꯤ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯦ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔ ꯃꯇꯨꯡꯗ ꯄꯩꯁꯥ ꯇꯥꯟꯅꯕ ꯂꯝꯕꯤꯁꯦ ꯂꯩꯇꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯊꯕꯛ ꯑꯃ ꯇꯧꯗꯣꯔꯤ ꯄꯩꯁꯥ ꯈꯤꯇ ꯊꯥꯗꯕꯤꯌꯨ ꯍꯥꯏꯔꯒ ꯑꯔꯩꯕ ꯁꯦꯜ ꯊꯨꯝ ꯁꯅꯥ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯈꯥꯏꯒꯠꯅꯔꯒ ꯈꯤꯇꯪ ꯑꯣꯏꯁꯨ ꯁꯥꯐꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯩꯁꯥꯁꯦ ꯇꯧꯖꯈꯤꯕꯅꯦꯕ ꯑꯗꯨꯗ ꯁꯤ ꯃꯊꯪ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯑꯃ ꯋꯥꯔꯤ ꯁꯥꯕꯗꯀꯣ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩ ꯑꯗꯣ ꯋꯥꯔꯤ ꯍꯥꯏꯐꯦꯠꯇ ꯂꯤꯕꯤꯔꯛꯎꯅꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯩ ꯇꯥꯃꯣꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯈꯣꯡꯁꯨ ꯅꯃꯣꯏ ꯈꯣꯡ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯃꯥꯜꯂꯦ ꯗꯤꯁꯇꯦꯕꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯗꯤ ꯏꯕꯥꯏꯅꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗꯅꯦ ꯂꯣꯏꯅ ꯂꯥꯟꯖꯦꯜꯂꯛꯄꯤ ꯂꯣꯏ ꯂꯩꯕꯅꯦꯕ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯕꯨꯡ ꯑꯍꯟꯅꯦ ꯈ꯭ꯋꯥꯏ ꯑꯍꯟ ꯍꯥꯏꯇꯥꯔꯦ ꯃꯥꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕꯅꯤ ꯇꯁꯦꯡꯅ ꯅꯨꯄꯤꯒꯤ ꯐꯦꯃꯤꯂꯤꯁꯦ ꯆꯨꯔꯆꯥꯟꯄꯨꯔꯅꯦ ꯑꯩ ꯅꯨꯄꯤꯒꯤ ꯐꯦꯃꯤꯂꯤꯁꯦ ꯆꯨꯔꯆꯥꯟꯄꯨꯔ ꯈꯣꯡꯖꯥꯝꯕ ꯃꯩꯇꯩ ꯂꯩꯀꯥꯏꯗꯒꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯏꯇꯩꯃꯁꯤꯅ ꯀꯩꯅꯣ ꯁꯥꯏꯀꯣꯠꯇ ꯄꯥꯟꯕ ꯁꯥꯏꯀꯣꯠꯇ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯇꯥꯁꯤꯁꯨ ꯃꯣꯏꯅ ꯁꯥꯏꯀꯣꯠꯇꯒꯤꯅꯦꯕ ꯂꯩꯕꯅꯦꯕꯀꯣ ꯍꯣꯏ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯄꯩꯁꯥ ꯊꯣꯛꯅꯕ ꯂꯝꯕꯤ ꯊꯤꯕꯤꯌꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯇꯧꯅ ꯁꯨꯃꯥꯏꯅ ꯂꯝꯕꯤ ꯑꯃ ꯂꯩ ꯍꯥꯏꯔꯨꯕꯗꯒꯤ ꯇꯧꯔꯛꯈꯤꯕꯅꯦꯕ ꯋꯥꯔꯤ ꯃꯈꯥ ꯇꯥꯕꯤꯔꯣ ꯇꯁꯦꯡꯅ ꯑꯩꯅ ꯍꯥꯏꯗꯤ ꯌꯥꯝ ꯋꯥꯕꯗꯒꯤꯀꯣ ꯑꯩꯁꯨ ꯏꯇꯩꯃꯇꯥꯗ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯣꯏꯅꯗꯤ ꯄꯤ ꯄꯩꯁꯥꯁꯦ ꯇꯥꯟꯕ ꯌꯥꯗꯧ ꯃꯥꯜꯂꯤ ꯌꯦꯡꯒꯦ ꯑꯗꯨ ꯏꯇꯩꯃ ꯍꯣꯏꯅ ꯑꯔꯩꯕ ꯁꯅꯥ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯈꯤꯇꯪ ꯑꯩꯁꯨ ꯈꯤꯇꯪ ꯁꯥꯐꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯇꯥꯗꯣ ꯏꯇꯩꯃ ꯍꯣꯏꯅꯁꯨ ꯁꯤꯗ ꯂꯩꯕꯗ ꯁꯦꯟ ꯂꯨꯄꯥ ꯑꯃ ꯊꯣꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯈꯤꯇꯪ ꯁꯥꯐꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯇꯥꯗ ꯍꯣꯏꯅ ꯏꯇꯩꯃ ꯍꯣꯏꯅ ꯑꯔꯩꯕ ꯁꯅꯥ ꯂꯨꯄꯥ ꯂꯣꯏꯅ ꯀꯥꯏꯊꯣꯛꯑꯒ ꯁꯅꯥꯒꯤ ꯔꯤꯁꯤꯞ ꯐꯥꯎꯕ ꯍꯧꯖꯤꯛ ꯂꯣꯏꯅ ꯌꯥꯎꯔꯤ ꯔꯤꯁꯤꯞ ꯅꯨꯡꯁꯤꯞ ꯂꯣꯏꯅ ꯂꯩꯔꯤ ꯑꯁꯤ ꯑꯩꯈꯣꯏ ꯁꯤ ꯕꯤꯁꯅꯨꯄꯨꯔꯒꯤ ꯕꯖꯥꯔꯗ ꯊꯝꯃꯒ ꯄꯩꯁꯥꯁꯤꯡꯁꯤ ꯄꯤꯖꯈꯤꯕꯅꯦꯕ ꯄꯩꯁꯥꯁꯦ ꯑꯩ ꯏꯁꯥꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯤ ꯄꯥꯠ ꯆꯠꯂꯒ ꯅꯣꯡꯃꯒꯤ ꯉꯥ ꯐꯥꯔꯒ ꯆꯔꯥ ꯇꯥꯟꯖꯔꯤꯕ ꯃꯤꯁꯛ ꯑꯃꯅꯦꯕ ꯑꯗꯨ ꯆꯔꯥ ꯇꯥꯜꯂꯤꯕ ꯍꯤꯁꯤꯕꯨ ꯌꯣꯟꯊꯣꯛꯈ꯭ꯔꯤꯅꯤ ꯈꯨꯠꯂꯥꯏ ꯅꯣꯡꯂꯥꯏ ꯂꯣꯏ ꯌꯣꯟꯊꯣꯛꯈ꯭ꯔꯤ ꯑꯩ ꯌꯨꯝꯁꯦ ꯅꯆꯧꯗꯒꯤ ꯅꯆꯧ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯍꯣꯏ ꯑꯩ ꯄꯥꯠ ꯇꯥꯔꯒ ꯉꯥ ꯐꯥꯔꯒ ꯍꯤꯡꯖꯕ ꯃꯤꯅꯦꯕ ꯐꯥꯔꯝ ꯇꯧꯔꯒ ꯑꯗꯨ ꯍꯥꯏꯗꯤ ꯐꯥꯔꯝꯗꯒꯤꯁꯨ ꯑꯔꯩꯕ ꯉꯥ ꯃꯈꯩ ꯑꯗꯨꯒꯤ ꯍꯥꯛꯇꯛꯇꯨ ꯂꯣꯏ ꯐꯥꯈ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯑꯩ ꯄꯥꯠ ꯆꯠꯇꯧꯕ ꯍꯤꯁꯨ ꯂꯩꯇ꯭ꯔꯦ ꯄꯥꯠ ꯆꯠꯇꯧꯕ ꯍꯤ ꯍꯥꯏꯕꯨ ꯁꯤ ꯏꯌꯥꯝꯕꯁꯤꯅ ꯍꯩꯇ ꯃꯥꯒꯤ ꯍꯤ ꯃꯆꯥ ꯑꯃꯈꯛ ꯂꯩ ꯍꯤ ꯃꯆꯥ ꯑꯃꯈꯛ ꯂꯩꯕꯗꯣ ꯃꯥꯗꯤ ꯀꯌꯥ ꯍꯩꯇꯕꯅꯤꯅ ꯑꯩ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒꯦꯅ ꯑꯩ ꯍꯧꯖꯤꯛ ꯇꯦꯛ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯝꯅ ꯈꯔ ꯖꯤꯕ ꯈꯔ ꯍꯤꯡꯖꯔꯤꯁꯤꯅꯦ ꯍꯧꯖꯤꯛ ꯄꯩꯁꯥꯗꯤ ꯀꯌꯥꯃꯨꯛ ꯊꯥꯗꯒꯤ ꯄꯩꯁꯥꯁꯦ ꯇꯁꯦꯡꯅ ꯂꯨꯄꯥ ꯂꯥꯛ 2ꯅꯦ ꯂꯥꯛ 2ꯁꯦ ꯃꯣꯏꯗ ꯗꯥꯏꯔꯦꯛ ꯄꯤꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯆꯠꯄꯒ ꯀꯩꯒ ꯍꯥꯏꯔꯒꯗꯤ 2.5 ꯑꯗꯨꯃꯥꯏꯅ ꯆꯪꯉꯦ ꯄꯤꯈꯤꯕ ꯃꯤꯁꯤꯅ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯄꯤꯈꯤꯕ ꯃꯤꯁꯦ ꯊꯥꯡꯒ ꯆꯤꯡꯈꯥꯗꯒꯤ ꯍꯧꯕꯤꯖꯝ ꯔꯕꯤ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯈꯤꯗ꯭ꯔꯦ ꯀꯔꯤꯝ ꯄꯥꯏꯗꯦ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯣꯏ ꯇꯧꯅꯤꯡꯕ ꯇꯧꯔꯛꯑꯣ ꯍꯥꯏ ꯀꯩꯁꯨꯝ ꯇꯧꯅꯤꯡꯕ ꯇꯧꯔꯛꯑꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯅꯣꯏꯅ ꯇꯧꯔꯛꯄꯗꯨ ꯊꯦꯡꯅꯅꯤ ꯅꯣꯏꯗꯒꯤꯁꯨ ꯍꯦꯟꯕ ꯃꯤ ꯃꯌꯥꯝ ꯂꯩ ꯃꯣꯏꯅ ꯍꯥꯏꯁꯦ ꯅꯪꯅ ꯇꯧꯔꯤꯕ ꯃꯤ ꯁꯪꯒꯗꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯁꯪꯒ ꯂꯩꯔꯛꯀꯅꯤ ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯛꯑꯣ ꯑꯩꯈꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯐꯣꯟꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯡꯄꯥꯏ ꯄꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ ꯐꯣꯟ ꯇꯧꯔꯦ ꯀꯛꯊꯠꯂꯛꯀꯅꯤ ꯄꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯃꯣꯏꯗ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯐꯣꯟ ꯄꯥꯏꯕꯒꯤ ꯋꯥꯈꯜꯁꯦ
ꯑꯗꯨꯒ ꯑꯥꯗ ꯗꯤꯜꯂꯤ ꯆꯠꯄꯒꯤ ꯋꯥꯔꯤꯗꯣ ꯗꯤꯜꯂꯤꯁꯦ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 4ꯗ ꯑꯩ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯃꯣꯏꯗ ꯊꯥꯏ ꯑꯗꯒꯤ ꯇꯥꯡ 23ꯗ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯊꯥꯏ ꯑꯗꯨ ꯑꯩꯁꯦ ꯄꯩꯁꯥꯁꯦ ꯇꯥꯅꯤꯡꯕꯩ ꯃꯩꯁꯤꯅ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯁꯦ ꯋꯥꯅ ꯍꯤꯡꯉꯛꯄꯅꯤꯅ ꯄꯩꯁꯥꯁꯦ ꯇꯥꯅꯤꯡꯉꯛꯄꯩ ꯃꯩꯁꯤꯅ ꯑꯩ ꯌꯥꯝ ꯊꯨꯅ ꯇꯤꯀꯦꯠꯁꯦ ꯀꯛꯑꯒ ꯆꯪꯉꯦꯕ ꯇꯤꯀꯦꯠꯁꯦ ꯑꯩ ꯆꯪꯕꯁꯦ ꯇꯥꯡ 13ꯗ ꯆꯪꯕꯅꯤ 13ꯗ ꯆꯪꯉꯀꯥꯟꯗ ꯑꯩꯁꯦ ꯑꯥ ꯌꯧꯕ ꯀꯥꯟꯗ ꯃꯣꯏꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯣꯏ ꯑꯩꯁꯨ ꯈꯪꯅꯤꯡꯕ ꯀꯧꯕꯅꯤꯅ ꯃꯣꯏꯗ ꯍꯪꯉꯦꯕ ꯂꯩꯔꯝꯃꯤꯁꯦ ꯀꯥ ꯑꯃꯗ ꯁꯨꯝ ꯐꯤ ꯑꯃ ꯁꯨꯝ ꯊꯥꯔꯒ ꯄꯪꯇꯨꯝ ꯇꯨꯝꯅꯔꯝꯃꯤ ꯀꯔꯤꯝꯇ ꯍꯥꯏꯗꯤ ꯆꯥꯎꯈꯠꯈ꯭ꯔꯕ ꯂꯝꯗꯨꯗ ꯃꯣꯝꯄꯥꯛ ꯑꯃ ꯊꯥꯔꯒ ꯇꯨꯝꯅꯕꯒꯤ ꯋꯥꯈꯜ ꯑꯝꯇ ꯂꯩꯅꯔꯝꯗꯦ ꯐꯤ ꯑꯃꯈꯛ ꯊꯥꯔꯒ ꯁꯨꯝ ꯇꯨꯝꯅꯔꯝꯃꯤ ꯑꯗ ꯑꯩꯅ ꯈꯪꯅꯤꯡꯕꯒꯤ ꯑꯩꯅ ꯃꯣꯏꯗ ꯍꯪꯕꯁꯦ ꯃꯣꯏꯅ ꯄꯥꯎꯈꯨꯝ ꯁꯨꯡꯄꯤ ꯄꯤꯕꯤꯗꯦ ꯍꯪꯕ ꯌꯥꯗꯦ ꯃꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯑꯦꯅꯤ ꯐꯣꯜ ꯑꯃ ꯂꯥꯛꯑꯒꯁꯨ ꯑꯩꯈꯣꯏꯁꯦ ꯀꯥꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂ ꯊꯝꯃꯝꯃꯒ ꯃꯣꯏ ꯇꯣꯉꯥꯟꯅ ꯋꯥꯔꯤ ꯁꯥꯖꯩꯌꯦꯕ ꯑꯩꯈꯣꯏꯗ ꯇꯥꯍꯟꯗꯅꯕ ꯍꯥꯏꯅ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯩ ꯁꯤꯗꯒꯤ ꯌꯧꯕꯗ ꯇꯥꯡ 13 ꯇꯔꯥꯅꯤꯄꯥꯜ ꯅꯨꯃꯤꯠ ꯇꯥꯡ 20 ꯑꯗꯨꯋꯥꯏꯗꯒꯤ ꯑꯩ ꯃꯤꯇꯤꯡ ꯗꯦꯠ ꯐꯤꯛꯁꯇ ꯑꯩ ꯀꯥꯎꯖꯔꯦꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯐꯥꯔꯁ ꯃꯤꯇꯤꯡ ꯆꯠꯂꯦ ꯐꯥꯔꯁ ꯃꯤꯇꯤꯡꯁꯦ ꯑꯩ ꯑꯍꯥꯟꯕꯗ ꯃꯣꯏ ꯑꯣꯐꯤꯁꯁꯤ ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯛꯀꯅꯦ ꯋꯥꯈꯜꯗ ꯈꯤꯇꯪ ꯆꯥꯎꯊꯣꯛꯆꯕꯗꯤ ꯐꯥꯎꯋꯦꯕ ꯍꯥꯏꯗꯤ ꯍꯦꯛ ꯑꯍꯥꯟꯕ ꯎꯕꯗꯨꯗ ꯃꯣꯏꯅ ꯇꯧꯔꯝꯃꯤꯁꯤꯀꯣ ꯑꯁ ꯑꯣꯐꯤꯁꯁꯤ ꯁꯤ ꯑꯣꯐꯤꯁ ꯑꯃꯗꯤ ꯂꯩ ꯃꯥꯜꯂꯦ ꯈꯜꯂꯦ ꯑꯗꯨꯒ ꯍꯣꯇꯦꯜꯗꯨꯗ ꯆꯥ ꯊꯛꯑꯦ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯒꯤ ꯃꯤꯇꯤꯡꯗꯨ ꯂꯣꯏꯔꯦ ꯃꯤꯇꯤꯡꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ ꯁꯦꯀꯦꯟ ꯃꯤꯇꯤꯡ ꯑꯃꯨꯛ ꯆꯠꯂꯦ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯁꯨ ꯉꯁꯥꯏꯒꯤ ꯍꯣꯇꯦꯜꯁꯤꯗ ꯆꯠꯂꯦꯕ ꯑꯗꯨꯀꯥꯟꯗ ꯁꯦꯀꯦꯟ ꯃꯤꯇꯤꯡꯁꯤꯁꯨ ꯂꯣꯏꯔꯕ ꯃꯇꯨꯡꯁꯤꯗ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯅꯪ ꯑꯣꯐꯤꯁ ꯆꯠꯂꯗꯧꯅꯦ ꯍꯥꯏꯔꯦ ꯃꯣꯏꯅ ꯑꯗ ꯑꯩꯁꯦ ꯁꯨꯝ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯆꯠꯄ ꯌꯥꯕ ꯄꯣꯠꯅꯦꯕ ꯃꯣꯏꯅ ꯐꯣꯔꯃꯦꯟꯀ ꯁꯦꯠꯍꯟꯗꯅ ꯁꯎꯟ ꯈꯣꯡꯎꯞꯀ ꯇꯣꯡꯍꯟꯗꯅ ꯆꯠꯂꯦ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛꯀꯤ ꯂꯝꯄꯥꯛꯁꯤꯗ ꯑꯣꯏꯔꯝꯕꯅꯦꯕ ꯂꯝꯄꯥꯛꯁꯤ ꯃꯣꯏꯅ ꯑꯣꯐꯤꯁꯅꯦ ꯁꯤꯅꯦꯕ ꯑꯩꯒꯤ ꯐꯝꯐꯝ ꯇꯥꯛꯄꯤꯔꯒꯦ ꯂꯥꯛꯑꯣ ꯍꯥꯏꯅ ꯃꯣꯏ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯈꯨꯠ ꯁꯣꯛꯅꯍꯜꯂꯦ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯅꯍꯜꯂꯦ ꯈꯪꯅꯍꯜꯂꯀꯥꯟꯗ ꯑꯣꯐꯤꯁꯁꯤꯗ ꯍꯦꯛ ꯂꯝꯄꯥꯛꯁꯤꯗ ꯐꯝꯕ ꯍꯧꯕꯗꯒꯤ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯂꯣꯏꯅ ꯇꯥꯛꯄ ꯍꯧꯔꯦꯕ ꯇꯥꯛꯄ ꯍꯧꯕꯁꯦ ꯃꯣꯏꯅ ꯑꯍꯥꯟꯕꯗ ꯈ꯭ꯋꯥꯏ ꯃꯦꯟ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯄꯥꯔꯦꯕꯜ ꯑꯣꯐ ꯄꯥꯏꯞ ꯂꯥꯏꯟ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯦ ꯑꯁꯤ ꯄꯥꯎ ꯍꯥꯏ ꯑꯩꯗꯤ ꯁꯤꯗꯒꯤ ꯃꯣꯏꯅ ꯏꯟꯇꯔꯚꯤꯌꯨ ꯂꯧꯕ ꯃꯇꯝꯁꯨ ꯑꯩ ꯂꯥꯏꯔꯤꯛ ꯍꯩꯇꯗꯤ ꯁꯦꯡꯅ ꯍꯥꯏꯖꯈꯤꯑꯕ ꯑꯗꯣ ꯑꯩ ꯀ꯭ꯂꯥꯁ 8 ꯐꯥꯎꯗꯅꯤ ꯑꯩ ꯂꯥꯏꯔꯤꯛꯇꯤ ꯍꯣꯏꯅ ꯄꯥꯎ ꯑꯣꯏꯅ ꯄꯤꯔꯛꯏꯅꯦꯕ ꯑꯗ ꯑꯩꯗꯤ ꯏꯪꯂꯤꯁꯁꯨ ꯄꯥꯕ ꯊꯣꯛꯇꯦ ꯀꯩꯝꯇ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯍꯧꯖꯤꯛ ꯍꯩꯔꯤꯁꯤ ꯃꯤꯡ ꯈꯔ ꯏꯕ ꯍꯩꯁꯤ ꯃꯉꯥꯏꯔꯦ ꯑꯗꯨꯒ ꯑꯩ ꯍꯣꯏ ꯆꯨꯝꯅ ꯃꯄꯥꯟꯂꯣꯝ ꯆꯠꯄꯗꯤ ꯍꯤꯟꯗꯤꯁꯤ ꯃꯌꯥꯝ ꯉꯥꯡꯕꯃꯛꯇꯁꯨ ꯃꯌꯥꯝ ꯉꯥꯡꯕꯗꯤ ꯍꯩꯕ ꯅꯠꯇꯦꯕ ꯁꯨꯝ ꯍꯥꯏꯗꯤ ꯄꯥꯎ ꯐꯥꯎꯅꯅꯕ ꯀꯕꯛ ꯁꯕꯛ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯗꯤ ꯍꯩꯖꯩ ꯑꯗꯣ ꯃꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯊꯤꯌꯣ ꯌꯨꯇ꯭ꯌꯨꯕꯇ ꯊꯤꯕꯗ ꯁꯤ ꯃꯅꯤꯄꯨꯔꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯊꯣꯛꯄꯅꯦ ꯈꯣꯠꯄꯅꯦꯅ ꯍꯥꯏ ꯑꯗꯨꯁꯨ ꯇꯥꯍꯜꯂꯦ ꯃꯣꯏ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯌꯦꯡꯍꯜꯂꯦ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯍꯜꯂ ꯃꯇꯨꯡꯁꯤꯗ ꯑꯩꯁꯦ ꯁꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯅ ꯍꯩꯔꯣꯏ ꯅꯣꯏꯅ ꯁꯤꯗ ꯄꯣꯏꯟ ꯁꯛꯀꯠꯂꯣ ꯍꯥꯏꯔꯤꯁꯤ ꯄꯣꯏꯟꯁꯦ ꯁꯛꯀꯠꯐꯝ ꯈꯪꯉꯣꯏ ꯈꯣꯠꯂꯣꯏ ꯇꯧꯗꯦ ꯂꯥꯏꯔꯤꯛꯇꯤ ꯃꯅꯝ ꯊꯥꯖꯤꯜꯂꯦ ꯄꯥꯏꯕꯦꯜ ꯄꯥꯏꯞꯂ ꯊꯥꯖꯤꯜꯂꯦ ꯑꯗꯩ ꯕꯤꯖꯤꯅꯦꯁ ꯁ꯭ꯀꯨꯜ ꯊꯥꯖꯤꯜꯂꯦ ꯑꯗꯩ ꯃꯦꯇꯥ ꯁꯦꯀ꯭ꯔꯦꯠ ꯊꯥꯖꯤꯜꯂꯦ ꯌꯥꯝ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯎꯕꯗꯩ ꯉꯥꯎꯔꯦꯕ ꯑꯩ ꯁꯨꯝ ꯅꯣꯡꯉꯥꯜꯂꯒꯁꯨ ꯂꯝꯄꯥꯛꯇ ꯆꯠꯄ ꯀꯥꯟꯗ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯩ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯄꯥꯗꯣꯏꯗꯤ ꯑꯩ ꯊꯣꯛꯆꯔꯒꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨ ꯚꯤꯗꯤꯑꯣ ꯁꯨꯝ ꯌꯦꯡꯕꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯣꯝꯕꯒꯤ ꯑꯃ ꯌꯥꯎꯔꯛꯑꯦꯕ ꯑꯗꯩꯗꯤ ꯑꯩꯁꯦ ꯁꯨꯝ ꯆꯤꯡꯅꯕ ꯍꯧꯔꯀꯥꯟꯗ ꯑꯩꯁꯦ ꯍꯧꯕꯗꯒꯤ ꯃꯣꯏꯅ ꯃꯤꯇꯤꯡ ꯀꯩꯅꯣ ꯂꯝꯄꯥꯛꯇ ꯆꯠꯄꯁꯦ ꯑꯁꯤꯒꯤ ꯍꯦꯛ ꯆꯠꯄ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩ ꯏꯁꯥꯅ ꯃꯣꯏ ꯈꯪꯍꯟꯗꯕꯤꯗ ꯐꯣꯜꯁꯤ ꯔꯦꯀꯣꯔꯠ ꯂꯣꯏ ꯇꯧꯖꯩꯌꯦꯕ ꯂꯣꯏ ꯂꯩ ꯃꯣꯏꯅ ꯑꯗꯣ ꯔꯦꯀꯣꯔꯠꯁꯤ ꯂꯣꯏ ꯇꯧꯕ ꯍꯧꯕꯗꯒꯤ ꯂꯣꯏꯐꯥꯎꯁꯦ ꯑꯩ ꯅꯨꯃꯤꯠ 12ꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯑꯗꯨꯐꯥꯎꯒꯤ ꯔꯦꯀꯣꯔꯠꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯧꯁꯤꯟꯖꯦ ꯑꯩꯅ ꯃꯣꯏ ꯊꯥꯏ ꯔꯦꯀꯣꯔꯠ ꯇꯧꯕꯗ ꯃꯣꯏ ꯈꯪꯉꯛꯄ ꯅꯪ ꯔꯦꯀꯣꯔꯠ ꯇꯧꯔꯤꯗꯨ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯍꯩꯇꯕꯅꯤꯅ ꯇꯥꯛ ꯏꯁꯤꯡ ꯁꯦꯡꯉꯦ ꯑꯩꯉꯣꯟꯗ ꯅꯣꯂꯦꯖ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯅ ꯑꯩ ꯇꯧꯁꯤꯜꯂꯒ ꯍꯜꯂꯟ ꯇꯥꯖꯒꯦꯅ ꯔꯦꯀꯣꯔꯠ ꯇꯧꯁꯤꯟꯕꯅꯦ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯀꯥꯜꯗ ꯑꯩꯈꯣꯏꯒꯤ ꯖꯤꯛꯖꯥꯛ ꯇꯥꯛꯂꯛꯄ ꯖꯤꯛꯖꯥꯛꯀꯤ ꯃꯇꯥꯡꯁꯦ ꯑꯁꯤ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯖꯤꯛꯖꯥꯛꯁꯦ ꯇꯥꯛꯄ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯌꯨꯕꯤꯒꯤ ꯃꯇꯥꯡꯗ ꯇꯥꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯌꯨꯕꯤꯒꯤ ꯃꯇꯥꯡꯁꯤꯗ ꯉꯁꯥꯏꯒꯤ ꯃꯤꯁꯤ ꯃꯈꯥꯗ ꯍꯥꯞꯄꯒ ꯍꯥꯞꯀꯗꯧꯅꯦ ꯄꯣꯠꯁꯦ ꯅꯦꯠꯋꯥꯛꯀꯤ ꯄꯣꯠꯁꯦ ꯂꯥꯛꯄꯁꯤꯗꯒꯤꯗꯤ ꯑꯩꯁꯦ ꯍꯜꯂꯛꯑꯒ ꯑꯩꯒꯤ ꯋꯥꯏꯐꯇ ꯐꯣꯜ ꯇꯧꯋꯦꯕ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯑꯗꯣ ꯃꯣꯏꯒꯤ ꯊꯕꯛꯁꯦ ꯃꯤ ꯈꯣꯝꯕꯤ ꯈꯣꯠꯄꯤ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯑꯩꯒꯤ ꯋꯥꯏꯐꯇ ꯇꯧꯔꯀꯥꯟꯗ ꯑꯩ ꯊꯣꯛꯂꯛꯀꯦ ꯈꯣꯠꯂꯛꯄ꯭ꯔꯥ ꯍꯥꯏꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯪꯕ ꯀꯥꯟꯗ ꯍꯥꯏꯌꯦ ꯈꯣꯠꯂꯦ ꯇꯧꯕꯗꯤ ꯊꯣꯛꯂꯛꯑꯣꯏ ꯃꯣꯏ ꯁꯨꯝ ꯑꯗ ꯐꯥꯔꯤꯁꯦ ꯑꯣꯀꯦꯟꯅꯁꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯔꯕꯤꯅꯁꯨ ꯌꯥꯗꯦ ꯕꯣꯏꯂꯦꯝꯕꯅꯁꯨ ꯌꯥꯗꯦ ꯑꯗꯒꯤ ꯑꯁ ꯂꯣꯏꯅ ꯑꯌꯥꯝꯕꯅ ꯁꯨꯝ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨ ꯄꯤꯀꯦ ꯕꯥꯏ ꯍꯥꯏꯔꯤꯁꯦ ꯄꯤꯀꯦ ꯕꯥꯏꯅꯁꯨ ꯑꯩꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯩ ꯑꯣꯐꯤꯁ ꯁꯨꯡꯆꯠ ꯆꯠꯇꯦꯕ ꯃꯣꯏ ꯂꯥꯛꯑꯣ ꯍꯥꯏꯕꯁꯦ ꯑꯩ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦꯅ ꯆꯠꯇꯦ ꯂꯝꯄꯥꯛꯁꯦ ꯑꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯕꯁꯦ ꯑꯩ ꯁꯨꯡꯆꯠ ꯆꯠꯇꯦ ꯆꯥꯛꯁꯨ ꯆꯥꯗꯦ ꯑꯩꯉꯣꯟꯗ ꯊꯥ ꯑꯃ ꯂꯩꯕꯁꯦ ꯑꯩ ꯑꯍꯤꯡ ꯄꯨꯡ 2 ꯐꯥꯅ ꯇꯨꯝꯕ ꯑꯃꯨꯛꯐꯥꯎ ꯌꯥꯎꯔꯛꯇꯦꯕ ꯑꯩ ꯄꯨꯟꯁꯤꯗ ꯊꯥ ꯑꯃꯗꯤ ꯄꯨꯔꯥ ꯊꯥ ꯍꯥꯏꯁꯦ ꯊꯥ ꯐꯥꯕꯗꯤ ꯅꯠꯇꯦ ꯌꯨꯝ ꯌꯧꯔꯛꯄ ꯀꯥꯟꯗ ꯆꯥꯕ ꯊꯛꯄꯁꯦ ꯑꯩꯁꯦ ꯍꯦꯛ ꯌꯧꯕ ꯀꯥꯟꯗ ꯃꯣꯏꯅ ꯁꯨꯝ ꯁꯤꯗꯒꯤ ꯌꯧꯕꯒ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯂꯩꯍꯜꯂꯦ ꯑꯩꯉꯣꯟꯗ ꯑꯗꯨ ꯅꯣꯡꯉꯥꯜꯂꯒ 9 ꯍꯨꯝꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯆꯦꯡ ꯋꯥꯜꯂꯨ ꯆꯦꯟꯊꯣꯛꯑꯦ ꯆꯦꯡ ꯋꯥꯜꯂꯨ ꯆꯦꯟꯊꯣꯛꯄꯁꯦ ꯆꯦꯡ ꯂꯧꯕ ꯂꯣꯏꯔꯒ ꯄꯩꯁꯥꯁꯦ ꯃꯣꯏꯅ ꯀꯥꯞꯇꯕꯩ ꯅꯤꯡꯉꯦꯕ ꯄꯩꯁꯥꯁꯦ ꯑꯩꯉꯣꯟꯗ ꯀꯥꯞꯍꯟꯕꯤꯅꯦꯕ
ꯆꯦꯡꯒꯤ ꯄꯩꯁꯥ ꯃꯣꯏꯁꯨ ꯑꯩꯈꯣꯏꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤ ꯂꯣꯏꯁꯤꯜꯂꯒꯗꯤ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯗ ꯃꯣꯏꯗ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯅꯗꯤ ꯑꯗꯨꯒꯤ ꯅꯣꯂꯦꯖ ꯂꯩꯖꯗꯕ ꯍꯥꯏꯇꯥꯔꯦ ꯌꯨꯝꯗꯒꯤꯗꯤ ꯄ꯭ꯔꯦꯁꯔ ꯂꯥꯛꯇꯕ꯭ꯔꯥ ꯊꯕꯛ ꯆꯪꯉꯤꯗꯣ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯈ꯭ꯔꯦ ꯑꯗꯨꯗꯤ ꯄꯩꯁꯥ ꯀꯝꯄꯜꯁꯔꯤ ꯂꯥꯛꯇ꯭ꯔꯤꯕ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯇꯧꯔꯤꯒꯦ ꯑꯩꯅ ꯁꯣꯝꯗ ꯆꯠꯂꯤꯕ ꯄꯤꯈ꯭ꯔꯤꯕ ꯄꯩꯁꯥꯁꯦ ꯑꯁꯤꯒꯤ ꯃꯊꯣꯏ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦꯕ ꯁꯦꯟꯗꯣꯏ ꯂꯨꯄꯥ 5,500ꯃꯨꯛꯁꯦ ꯑꯁꯤꯒꯤ ꯍꯣꯏ ꯍꯣꯏ ꯑꯁꯤꯒꯤ ꯃꯌꯥꯝꯁꯤꯒꯤ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯁꯔꯗꯤ ꯂꯥꯛꯑꯦ ꯅꯪꯅ ꯑꯗꯨꯗ ꯊꯕꯛ ꯇꯧꯅꯤ ꯆꯪꯉꯒ ꯊꯕꯛꯇꯨ ꯇꯧꯗ꯭ꯔꯒꯗꯤ ꯄꯩꯁꯥꯁꯨ ꯊꯣꯛꯇ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯩꯁꯨ ꯃꯇꯝꯗꯨꯗ ꯁꯤꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦꯕ ꯏꯁꯥꯗ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯍꯥꯏꯕꯤꯔꯤꯁꯤꯒ ꯑꯗ ꯃꯣꯏꯅ ꯑꯁ ꯅꯪ ꯆꯍꯤ 4-5 ꯑꯃ ꯇꯧꯔꯗꯤ ꯃꯦꯛꯁ ꯑꯥꯎꯠ ꯆꯠꯇꯧꯔꯝꯅꯦ ꯀꯔꯤꯝ ꯈꯜꯂꯨꯅꯣ ꯃꯇꯝ ꯈꯔ ꯈꯥꯡꯉꯣ ꯑꯗꯨ ꯃꯇꯝ ꯑꯩꯅ ꯑꯗꯨꯗ ꯁꯨꯝ ꯑꯩ ꯃꯃꯤꯡꯁꯤ ꯂꯣꯏ ꯍꯥꯏꯗꯣꯛꯆꯔꯛꯑꯒꯦꯀꯣ ꯔꯨꯝꯗꯨꯗ ꯂꯩꯔꯝꯃꯤꯕ ꯃꯤꯁꯤꯡꯁꯦ ꯊꯥ 7, 9, 10 ꯁꯨꯕ ꯃꯤ ꯌꯥꯎꯔꯝꯃꯦꯕ ꯑꯗꯣ ꯃꯃꯤꯡꯗꯤ ꯄꯟꯕꯨꯗꯤ ꯄꯟꯈꯤ ꯎꯇꯝ ꯍꯥꯏꯅ ꯑꯃ ꯂꯩꯔꯝꯃꯦ ꯑꯉꯥꯡꯁꯦ ꯑꯉꯥꯡꯁꯤꯗ ꯑꯩꯅ ꯆꯪꯁꯤꯜꯂꯒ ꯍꯪꯕ ꯀꯥꯟꯗ ꯎꯇꯝ ꯅꯪꯅ ꯉꯁꯤ ꯐꯥꯎꯕ ꯊꯥ 7, 9 ꯁꯨꯔ ꯐꯥꯎꯗ ꯅꯪꯒꯤꯗ ꯄꯩꯁꯥ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯑꯝꯇ ꯌꯧꯔꯛꯇ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯪꯉꯤ ꯑꯁ ꯗꯥꯁꯅ ꯃꯇꯝ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯀꯣ ꯃꯇꯝ ꯈꯔ ꯋꯥꯠꯂꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯀꯥꯟꯗ ꯃꯥꯅ ꯃꯥꯒꯤ ꯃꯃꯥꯗꯒꯤ ꯃꯥꯒꯤ ꯐꯣꯟꯁꯦ ꯌꯥꯗꯗꯅ ꯄꯩꯁꯥ ꯀꯧꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯁꯦ ꯀꯧꯁꯤꯟꯕ ꯀꯥꯟꯁꯤꯗ ꯑꯩꯅ ꯍꯪꯉꯤ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛ ꯊꯥ 9 ꯁꯨꯔꯦ ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯑꯝꯇ ꯊꯣꯛꯇꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯑꯁ ꯗꯥꯁꯅ ꯑꯩꯒꯤꯗꯤ ꯃꯤ ꯑꯃꯇ ꯑꯩ ꯈꯥꯗ ꯍꯥꯞꯄ ꯉꯝꯗ꯭ꯔꯤ ꯍꯥꯏ ꯃꯥꯅ ꯍꯥꯏꯔꯛꯄꯁꯤꯀꯣ ꯑꯗꯣ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯔꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯇꯝꯗ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯍꯥꯞꯆꯤꯜꯂꯦ ꯑꯩ ꯍꯥꯞꯆꯤꯜꯂꯦ ꯑꯗꯒꯤ ꯃꯥꯒꯤ ꯃꯈꯨꯔꯥ ꯑꯃ ꯁꯤꯇꯕꯨꯜꯗꯒꯤ ꯃꯥꯁꯨ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨ ꯃꯥꯗꯤ ꯊꯥ ꯑꯃꯗ ꯂꯨꯄꯥ 10,000 ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦꯕ ꯃꯥꯁꯦ ꯑꯗꯨꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯥꯎꯅ ꯉꯥꯡꯕ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯃꯥꯏ ꯃꯈꯥꯗ ꯂꯩꯔꯕꯅꯤꯅ ꯃꯉꯣꯟꯗ ꯄꯩꯁా ꯈꯔ ꯂꯥꯛꯄ ꯍꯧꯋꯦꯕ ꯂꯥꯛꯏꯁꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯃꯅꯨꯡꯗ ꯁꯔꯨꯛ 2ꯗꯤ ꯑꯇꯩꯅ ꯑꯣꯏꯈ꯭ꯔꯒ ꯁꯔꯨꯛ ꯇꯪꯈꯥꯏ ꯃꯉꯣꯟꯗ ꯐꯪꯕꯒꯤ ꯃꯑꯣꯡꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯅ ꯇꯧꯕꯤꯕꯁꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯌꯨꯝꯗ ꯊꯣꯛꯅꯤꯡꯕꯒꯤ ꯑꯣꯐꯤꯁꯀ ꯆꯠꯅꯤꯡꯕ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯅꯣꯡꯃ ꯄꯤ.ꯀꯦ. ꯕꯥꯏꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯑꯦ ꯅꯪ ꯂꯥꯛꯑꯣ ꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏ ꯑꯗꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯪꯉꯦ ꯅꯪ ꯌꯨꯝꯗ ꯀꯔꯤ ꯁꯨꯔꯛꯄꯅꯣ ꯀꯃꯥꯏꯅ ꯇꯧꯔꯛꯄꯅꯣ ꯍꯥꯏ ꯑꯩ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯒꯥꯔꯤ ꯊꯧꯔꯒ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯑꯣꯏꯔꯒ ꯑꯩ ꯍꯤꯡꯖꯔꯛꯄꯅꯦ ꯄꯥꯠ ꯇꯥꯔꯒ ꯍꯤꯡꯖꯔꯛꯄꯅꯦ ꯑꯗꯨ ꯅꯪ ꯆꯍꯤ ꯑꯃꯗ ꯄꯩꯁꯥ ꯀꯌꯥ ꯇꯥꯟꯕ ꯉꯝꯕꯅꯣ ꯑꯗꯨꯗꯤ ꯑꯩ ꯃꯦꯛꯁꯤꯃꯝ ꯑꯩ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯈꯔ ꯈꯔ ꯁꯨꯝ ꯇꯥꯜꯂꯦ ꯑꯗꯣ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯄꯩꯁꯥ ꯊꯣꯛꯑꯦ ꯈꯣꯠꯂꯦꯅ ꯍꯥꯏꯕ ꯀꯥꯟꯗ ꯃꯣꯏꯅ ꯑꯗꯨꯏꯗꯤ ꯅꯪ ꯌꯨꯝꯗ ꯇꯥꯇꯥ ꯊꯧꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯔꯒ ꯂꯩꯗꯧ ꯁꯔꯨꯛ ꯁꯤꯗ ꯂꯩꯕꯅ ꯀꯅꯥꯅ ꯂꯩꯕꯅ ꯄꯥꯝꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯈꯜꯂꯛꯈꯤꯒꯦꯗꯤ ꯇꯁꯦꯡꯅ ꯍꯥꯏꯖꯩꯌꯦꯕ ꯑꯗꯨ ꯄꯤ.ꯀꯦ. ꯕꯥꯏꯅ ꯂꯥꯁꯇ ꯅꯪ ꯁꯤꯗ ꯄꯩꯁꯥꯗꯣ ꯇꯥꯅꯤꯡꯗ꯭ꯔꯒꯗꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯅꯪ ꯄꯩꯁꯥ ꯈꯪꯗꯦ ꯀꯝꯄꯅꯤꯗ ꯍꯥꯏꯔꯨꯕ ꯃꯇꯝ ꯈꯪꯗꯦ ꯍꯜꯂꯛꯆꯅꯤ ꯍꯥꯏꯅ ꯗꯥꯏꯔꯦꯛ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗ ꯑꯩꯁꯦ ꯄꯩꯁꯥꯁꯤ ꯑꯩꯅ ꯄꯩꯁꯥꯁꯤ ꯃꯥꯡꯒꯗ꯭ꯔꯥ ꯑꯩꯁꯨ ꯍꯥꯏꯗꯤ ꯑꯩ ꯋꯥꯈꯜꯁꯤꯗꯀꯣ ꯄꯩꯁꯥꯁꯤꯁꯨ ꯃꯥꯡꯉꯅꯤ ꯑꯗꯩ ꯑꯩꯁꯨ ꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯁꯨ ꯍꯨꯔꯥꯟꯕꯔ ꯀꯩꯗꯧꯕꯅꯣ ꯑꯩ ꯖꯣꯕ ꯋꯥꯏ ꯇꯧꯔꯒ ꯄꯩꯁꯥ ꯈꯔꯗꯤ ꯇꯥꯟꯗ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯈꯜꯂꯛꯄꯗꯒꯤꯀꯣ ꯑꯩ ꯃꯇꯝ ꯈꯔ ꯌꯦꯡꯒꯦ ꯍꯥꯏꯅ ꯑꯩ ꯄꯤ.ꯀꯦ. ꯕꯥꯏꯁꯤꯗꯁꯨ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯖꯔꯝꯃꯦꯕ ꯑꯗꯨꯒꯤ ꯆꯥꯟꯁꯅꯦꯕ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯂꯧꯔꯤꯁꯦ ꯍꯨꯔꯥꯜꯂ ꯆꯦꯟꯊꯣꯛꯈꯤ ꯅꯪ ꯄꯤ.ꯀꯦ. ꯕꯥꯏꯗꯅ ꯑꯃꯨꯛ ꯇꯧꯒꯦ ꯍꯥꯏꯔꯝꯃꯦ ꯑꯃꯨꯛ ꯇꯧꯔꯣꯏ ꯍꯥꯏ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯣꯏꯅ ꯂꯧꯔꯒ ꯑꯩꯉꯣꯟꯗ ꯊꯤꯇꯜ ꯇꯧꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯃꯣꯏꯅ ꯔꯤꯁꯤꯞ ꯇꯧꯕꯤꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯔꯦꯕ ꯍꯥꯏꯔꯒꯗꯤ ꯑꯁ ꯑꯗꯣ ꯄꯨꯔꯥ ꯊꯣꯛꯂꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯦ ꯊꯣꯛꯂꯛꯄꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯊꯣꯛꯂꯛꯄꯁꯦ ꯁꯤꯒꯤ ꯑꯩ ꯁꯤ ꯏꯅꯥꯎꯁꯦ ꯁꯤ ꯏꯅꯥꯎꯁꯦ ꯃꯥꯁꯦ ꯑꯩꯁꯦ ꯊꯣꯛꯅꯤꯡ ꯂꯩꯗꯅ ꯑꯩꯁꯦ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯁꯨꯝ ꯀꯔꯤꯝ ꯆꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯆꯥꯛ ꯏꯁꯤꯡ ꯃꯣꯏꯗꯨꯗ ꯊꯣꯡꯉꯤꯕꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯐꯦꯃꯤꯂꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯐꯤꯕꯝꯅꯦꯕ ꯂꯩꯅꯍꯧꯔꯤꯁꯦ ꯕꯣꯏ ꯂꯦꯝꯕꯥꯔꯁꯤꯁꯨ ꯃꯇꯩ ꯃꯅꯥꯎꯅꯦ ꯂꯩꯍꯧꯔꯤꯁꯦ ꯑꯗꯒꯤ ꯄꯤꯌꯔ ꯂꯩꯍꯧꯔꯤꯁꯦ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯆꯠꯅꯕꯤꯗꯣ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯦ ꯃꯇꯩ ꯃꯅꯥꯎꯅꯤꯗꯤ ꯍꯥꯏ ꯂꯩꯃꯤꯟꯅꯔꯦ ꯑꯗꯨꯒ ꯆꯥꯕ ꯊꯛꯄꯁꯨ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯃꯔꯛꯇꯨꯗꯅꯦꯕ ꯄꯪꯊꯤ ꯊꯤꯔ ꯄꯪꯆꯥ ꯆꯥꯅꯔꯤꯁꯦ ꯑꯗꯣ ꯃꯥꯁꯦ ꯄꯪꯂꯩ ꯂꯩꯕꯤꯅꯦꯕ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯨꯄꯤ ꯍꯥꯏꯕ ꯈꯪꯗꯦ ꯅꯨꯄꯥ ꯍꯥꯏꯕ ꯈꯪꯗꯦ ꯀꯔꯤꯝ ꯗꯔꯀꯥꯔ ꯇꯥꯗꯦ ꯃꯣꯏꯗꯨꯗ ꯂꯩꯍꯧꯔꯤꯁꯦ ꯄꯨꯂꯞ ꯅꯨꯄꯤꯁꯤ ꯊꯣꯛꯂꯛꯑꯦ ꯅꯨꯄꯤꯗꯨ ꯐꯝꯃꯤꯟꯅ ꯑꯗꯨꯝ ꯆꯥꯛ ꯆꯥꯃꯤꯟꯅꯔꯅꯤ ꯑꯗꯩ ꯏꯔꯨꯖꯗꯦ ꯈꯪꯗꯦ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔ ꯆꯥꯛ ꯆꯥꯛꯈꯨꯝꯗꯨ ꯆꯪ ꯇꯞ ꯄꯥꯏ ꯄꯪꯊꯣꯛ ꯇꯧꯕꯤꯅꯦꯕ ꯀꯔꯤꯝ ꯑꯗꯨꯗꯁꯨ ꯏꯁꯥꯁꯤ ꯁꯨꯝ ꯑꯅꯝ ꯃꯍꯥ ꯆꯨꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦꯕ ꯏꯁꯥꯁꯦ ꯑꯗꯨꯒꯤ ꯆꯩꯔꯛꯇꯨꯗ ꯑꯉꯥꯡꯁꯤ ꯆꯪꯉꯛꯑꯦ ꯃꯥꯁꯦ ꯆꯪꯉꯛꯑꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤ ꯃꯥꯁꯨ ꯃꯥꯏ ꯃꯅꯥꯛꯇ ꯐꯥꯎ ꯑꯩꯕꯨ ꯆꯪꯍꯟꯗꯦꯗꯤ ꯃꯥꯅ ꯋꯥꯔꯤꯁꯦ ꯍꯪꯉꯒꯗꯤ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯥꯅꯀꯣ ꯈꯪꯅꯗꯦ ꯁꯨꯡꯈꯪ ꯈꯪꯅꯗꯦ ꯃꯥꯁꯦ ꯑꯩ ꯁꯨꯡꯈꯪ ꯈꯪꯅꯗꯦ ꯈꯪꯅꯗꯕꯁꯤꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯉꯦꯕ ꯅꯪ ꯀꯅꯥꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯪꯉꯛꯄꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯥꯃꯣ ꯇꯥꯕꯨꯜꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯀꯤ ꯕꯤꯗ꯭ꯌꯥ ꯂꯛꯁꯃꯤ ꯍꯥꯏꯁꯤ ꯇꯧꯔꯒ ꯆꯪꯉꯛꯄꯅꯦ ꯈꯣꯠꯂꯛꯄꯅꯦꯅ ꯃꯥꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯑꯩꯁꯦ ꯄꯤ.ꯀꯦ. ꯕꯥꯏ ꯎꯅꯔꯨꯕ ꯃꯇꯨꯡ ꯅꯣꯡꯉꯥꯟꯕ ꯃꯥꯁꯤ ꯐꯥꯔꯁ ꯃꯤꯇꯤꯡ ꯆꯠꯂꯨꯔꯦꯕꯀꯣ ꯐꯥꯔꯁ ꯃꯤꯇꯤꯡ ꯆꯠꯂꯨꯔꯒ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯁꯦꯀꯦꯟ ꯃꯤꯇꯤꯡꯁꯤ ꯆꯠꯂꯨꯔꯦ ꯁꯦꯀꯦꯟ ꯃꯤꯇꯤꯡꯁꯤ ꯆꯠꯂꯨꯔꯕ ꯃꯇꯨꯡꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯇꯝꯗ ꯑꯩꯁꯤ ꯃꯣꯏꯒꯤ ꯑꯣꯐꯤꯁ ꯂꯝꯄꯥꯛꯁꯤꯗ ꯆꯠꯇ꯭ꯔꯦꯕ ꯑꯣꯐꯤꯁꯀ ꯍꯥꯏꯔꯨꯔꯒ ꯁꯨꯝ ꯂꯝꯄꯥꯛꯇꯨꯗ ꯍꯥꯏꯔꯒꯦ ꯂꯝꯄꯥꯛꯇꯨꯁꯨ ꯐꯝꯕ ꯌꯥꯔꯣꯏꯅ ꯁꯟꯊꯤ ꯆꯈꯥꯏꯔꯛꯏꯅꯦ ꯃꯌꯥꯝꯅ ꯅꯣꯏ ꯁꯤ ꯂꯝꯄꯥꯛꯁꯤꯗ ꯐꯝꯕ ꯌꯥꯔꯣꯏ ꯅꯥꯄꯤ ꯂꯣꯏ ꯇꯠꯂꯦꯅ ꯇꯥꯟꯊꯣꯔꯛꯏꯅꯦꯕ ꯑꯗꯨꯗ ꯃꯥꯁꯤ ꯁꯦꯀꯦꯟ ꯃꯤꯇꯤꯡꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯔꯤꯁꯤ ꯐꯖꯅ ꯁꯥꯔꯦꯕ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯁꯤꯒꯤ ꯊꯕꯛꯁꯦ ꯅꯪ ꯄꯥꯝꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯃꯤ ꯈꯣꯝꯗꯗꯤ ꯄꯩꯁꯥ ꯐꯪꯕ ꯊꯕꯛ ꯅꯠꯇꯦ ꯃꯤ ꯈꯣꯝꯃꯀꯥꯟꯗ ꯄꯩꯁꯥ ꯐꯪꯗꯣꯏꯅꯦ ꯍꯥꯏꯔꯦ
ꯑꯗ ꯍꯥꯏꯕ ꯀꯥꯟꯗ ꯇꯥꯃꯣ ꯑꯗꯨꯗꯤ ꯃꯣꯏꯅ ꯍꯥꯏꯕꯤꯔꯤꯁꯤꯒ ꯑꯩꯅ ꯍꯥꯏꯔꯤꯁꯤꯒ ꯑꯩꯅ ꯈꯜꯂꯒ ꯆꯪꯉꯛꯏꯁꯤꯒ ꯌꯥꯝ ꯑꯣꯟꯅꯔꯦ ꯍꯥꯏꯌꯦ ꯃꯥꯅꯁꯨꯀꯣ ꯑꯗ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏ ꯑꯁ ꯇꯥꯃꯣ ꯁꯤꯗꯤ ꯄꯩꯁꯥ ꯌꯥꯝ ꯊꯤꯅ ꯇꯥꯟꯕ ꯅꯨꯡꯉꯥꯏꯕ ꯊꯕꯛꯅꯦ ꯈꯣꯠꯅꯦꯅ ꯑꯁ ꯃꯉꯣꯟꯗꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯄꯨꯡꯗ ꯏꯕꯥꯅꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯅꯪꯅ ꯊꯥꯖꯔꯒꯗꯤ ꯅꯪ ꯂꯩꯍꯧꯔꯣ ꯀꯔꯤꯒꯨꯝꯕ ꯅꯪ ꯊꯥꯖꯗ꯭ꯔꯒꯗꯤ ꯇꯁꯦꯡꯅ ꯏꯕꯥꯅꯤ ꯊꯣꯛꯃꯤꯟꯅꯈ꯭ꯔꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯃꯨꯛꯇꯤ ꯏꯕꯥꯅꯤꯁꯦ ꯅꯩꯅꯩꯌꯦꯕ ꯊꯣꯛꯄꯒꯤ ꯀꯟꯗꯤꯁꯟꯁꯦꯀꯣ ꯍꯥꯏꯗꯤ ꯃꯥꯁꯨ ꯊꯣꯛꯅꯤꯡꯉꯒ ꯉꯁꯥꯏꯒꯤ ꯌꯨꯝꯗ ꯀꯔꯤ ꯍꯥꯏꯔꯨꯗꯣꯏꯅꯣ ꯍꯥꯏꯁꯦ ꯄꯩꯁꯥꯗꯤ ꯄꯨꯔ ꯆꯪꯉꯛꯈ꯭ꯔꯦ ꯑꯗꯒꯤ ꯌꯨꯝꯗ ꯊꯣꯛꯑꯒ ꯑꯩ ꯊꯕꯛ ꯇꯧꯕꯅꯦ ꯆꯪꯉꯒ ꯌꯨꯝꯗ ꯊꯣꯛ ꯀꯔꯤ ꯍꯥꯏꯔꯨꯗꯣꯏꯅꯣ ꯈꯟ ꯃꯥꯁꯨ ꯊꯣꯛꯅꯤꯡꯗꯦꯕ ꯃꯁꯥꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯤ ꯗꯤꯜꯂꯤꯗ ꯃꯃꯥꯟꯅꯕꯁꯤꯡ ꯂꯩꯕꯗ ꯍꯪꯅꯗꯅ ꯈꯣꯠꯅꯗꯅ ꯁꯨꯝ ꯇꯧꯋꯦ ꯑꯗꯨꯏ ꯁꯔꯨꯛꯇꯤ ꯊꯣꯛꯑꯁꯦ ꯂꯥꯛꯑꯣ ꯍꯥꯏꯅ ꯏꯕꯥꯅꯤꯁꯦ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟ ꯄꯣꯕꯣꯞꯁꯤꯗ ꯂꯣꯟꯅ ꯆꯦꯟꯊꯣꯔꯛꯄꯅꯦꯕ ꯃꯣꯏꯅ ꯑꯣꯐꯤꯁ ꯆꯠꯅꯈꯤꯕ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯁꯦ ꯍꯛꯆꯥꯡ ꯉꯝꯗꯦꯅ ꯂꯩꯍꯧꯖꯕꯅꯦꯕ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯗ ꯃꯉꯣꯟꯗ ꯑꯩꯅ ꯕꯨꯡꯊꯣꯏ ꯅꯪ ꯄꯩꯁꯥꯁꯦ ꯀꯃꯥꯏ ꯀꯌꯥꯝ ꯌꯥꯎꯔꯤꯒꯦ ꯈꯣꯠꯂꯤꯒꯦ ꯇꯥꯃꯣ ꯑꯩ ꯂꯨꯄꯥ 3,000 ꯌꯥꯎꯔꯤ ꯍꯥꯏꯅ ꯑꯗꯨꯗꯤ 3,000 ꯌꯥꯎꯔꯗꯤ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯖꯣꯕ ꯕꯥꯏ ꯇꯧꯔꯒ ꯇ꯭ꯔꯦꯟꯗꯔ ꯀꯩꯅꯣ ꯐ꯭ꯂꯥꯏꯠꯇꯔ ꯀꯩꯅꯣ ꯕꯥꯏ ꯇꯧꯔꯒ ꯊꯣꯛꯈ꯭ꯔꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯗꯥꯡꯁꯦ ꯑꯩꯈꯣꯏꯁꯤ ꯇ꯭ꯔꯦꯟ ꯏꯁꯇꯦꯁꯟꯗ ꯂꯥꯛꯑꯦ ꯆꯦꯟꯊꯣꯔꯛꯑꯦ ꯄꯨꯔꯥ ꯍꯨꯔꯥꯜꯂꯒꯅꯦ ꯇꯦꯛꯁꯤꯗꯨ ꯐꯥꯎꯕ ꯇꯦꯛꯁꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯊꯣꯡꯒꯥꯟꯗ ꯇꯣꯡꯕ ꯌꯥꯕ ꯇꯦꯛꯁꯤꯁꯦ ꯀꯤꯂꯣꯃꯤꯇꯔ ꯃꯈꯥꯏꯃꯨꯛꯀꯤ ꯆꯥꯡ ꯈꯣꯡꯅ ꯆꯠꯂꯒ ꯇꯦꯛꯁꯤ ꯐꯥꯔꯒ ꯇꯣꯡꯉ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏꯁꯤ ꯃꯣꯏ ꯎꯍꯟꯅꯤꯡꯗꯕꯒꯤ ꯆꯥꯡꯁꯦ ꯇ꯭ꯔꯦꯟꯗ ꯊꯣꯛꯂꯛꯑꯦ ꯇ꯭ꯔꯦꯟꯁꯤꯗ ꯇꯤꯀꯦꯠ ꯀꯛꯄꯁꯤꯗ ꯇꯤꯀꯦꯠ ꯀꯛꯑꯒ ꯏꯕꯥꯅꯤꯁꯤ ꯃꯣꯏꯅꯗꯤ ꯔꯤꯖꯥꯔꯕꯦꯁꯟ ꯍꯥꯏꯔꯦ ꯔꯤꯖꯥꯔꯕꯦꯁꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯔꯤꯖꯥꯔꯕꯦꯁꯟꯗꯣ ꯑꯣꯏꯔꯝꯗꯕꯩ ꯅꯤꯡꯗꯅ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯦ ꯂꯥꯛꯑꯀꯥꯟꯗ ꯆꯪꯁꯤꯜꯂꯀꯥꯟꯗꯗꯤ ꯍꯦꯛꯇ ꯇ꯭ꯔꯦꯟ ꯗꯕꯥꯁꯤꯗꯤ ꯉꯔꯤ ꯅꯝꯕꯗꯧ ꯅꯝꯕꯤꯅꯦꯕ ꯃꯤꯁꯦ ꯑꯗꯨ ꯃꯈꯣꯡꯗ ꯇꯣꯡꯉꯤꯕ ꯈꯨꯃꯨꯛꯁꯤꯕꯨ ꯂꯩꯍꯧꯕ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯅꯤꯒꯤ ꯈꯥꯎ ꯕꯦꯒ ꯏꯌꯥꯔ ꯕꯦꯒꯁꯦ ꯑꯁꯤꯒꯤꯁꯤꯅ ꯉꯁꯥꯏꯒꯤ ꯃꯤꯒꯤ ꯁꯤꯠ ꯃꯊꯛꯇ ꯊꯝꯃꯒ ꯏꯕꯥꯅꯤꯁꯦ ꯌꯨꯝꯁꯤꯗꯕꯨ ꯌꯧꯔꯒꯗꯤ ꯑꯩꯁꯤ ꯋꯥꯈꯜꯁꯤꯗ ꯑꯗꯣ ꯀꯃꯥꯏꯅ ꯊꯣꯡꯅꯥꯎꯁꯤꯗ ꯌꯥꯜꯂꯒ ꯏꯕꯥꯅꯤꯁꯤ ꯅꯝꯗꯅ ꯂꯥꯛꯑꯦ ꯅꯝꯗꯅ ꯂꯥꯛꯑꯒ ꯒꯨꯍꯥꯇꯤ ꯌꯧꯕꯧꯁꯤ ꯒꯨꯍꯥꯇꯤꯁꯤꯐꯧꯁꯤ ꯏꯕꯥꯅꯤꯁꯤ ꯍꯦꯛꯇ ꯌꯥꯗ ꯏꯁꯤꯡ ꯕꯇꯜ ꯑꯃꯗ ꯍꯦꯟꯅ ꯊꯛꯂꯛꯇꯦꯕ ꯄꯩꯁꯥꯁꯨ ꯑꯝꯇ ꯌꯥꯎꯖꯗ꯭ꯔꯦꯀꯣ ꯌꯥꯎꯗꯕꯒꯤ ꯆꯥꯡꯁꯦ ꯑꯩꯈꯣꯏꯁꯤ ꯏꯕꯥꯅꯤ ꯁꯨꯝ ꯈꯟꯅꯩ ꯒꯨꯍꯥꯇꯤ ꯌꯧꯔꯀꯥꯟꯗ ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯀꯔꯤ ꯆꯥꯗꯣꯏꯅꯣ ꯍꯥꯏ ꯑꯗꯩ ꯌꯨꯝꯗ ꯑꯩꯅ ꯀꯣꯜ ꯇꯧꯔꯦ ꯀꯣꯜ ꯇꯧꯕ ꯀꯥꯏꯗ ꯄꯩꯁꯥꯅꯣ ꯍꯧꯖꯤꯛ ꯄꯩꯁꯥ ꯊꯥꯐꯝ ꯂꯩꯇꯦ ꯈꯣꯠꯇꯦ ꯑꯩꯅ ꯇꯧꯕꯗꯗꯤ ꯃꯥꯏ ꯃꯃꯥꯟꯅꯕꯗ ꯑꯃꯨꯛ ꯍꯪꯉꯦ ꯍꯪꯕꯗ ꯃꯥ ꯂꯨꯄꯥ 1,000 ꯊꯥꯔꯛꯑꯦ ꯃꯃꯥꯟꯅꯕꯗꯨꯅ ꯑꯗ ꯑꯩꯁꯨ ꯏꯃꯥꯟꯅꯕꯗ ꯍꯪꯕꯗ ꯃꯥꯅ ꯂꯨꯄꯥ 500 ꯊꯥꯔꯛꯑꯦ ꯂꯨꯄꯥ 500ꯁꯤ ꯏꯕꯥꯅꯤ ꯑꯦꯗꯖꯁ ꯇꯧꯃꯤꯟꯅꯔꯒ ꯔꯨꯝꯁꯤ ꯌꯧꯕ ꯀꯥꯟꯗ ꯔꯨꯝꯁꯤ ꯃꯃꯜꯁꯦ ꯅꯣꯡꯃꯗ ꯀꯌꯥꯅꯣ ꯃꯣꯏꯅ 150 ꯍꯥꯏꯌꯦ 150ꯁꯦ ꯅꯉꯣꯟꯗ ꯄꯩꯁꯥ ꯈꯔ ꯌꯥꯎꯔꯤꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯔꯨꯝꯁꯤꯒꯤ ꯄꯩꯁꯥꯁꯦ ꯍꯥꯟꯅ ꯅꯨꯃꯤꯠ 2ꯒꯤ ꯄꯤꯊꯣꯛꯑꯁꯦ ꯅꯨꯃꯤꯠ 2ꯃꯨꯛꯇꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯗꯤꯋꯥꯂꯤ ꯃꯇꯝ ꯇꯤꯀꯦꯠꯁꯨ ꯌꯥꯝ ꯇꯥꯡꯉꯦ ꯐ꯭ꯂꯥꯏꯠꯁꯦ ꯏꯝꯐꯥꯜ ꯇꯨ ꯒꯨꯍꯥꯇꯤꯁꯦ ꯑꯗꯣ ꯇꯤꯀꯦꯠꯁꯤꯒꯤ ꯈꯟꯕꯗ ꯑꯩꯁꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯐꯣꯟ ꯏꯕꯥꯅꯤꯒꯤ ꯔꯨꯝꯒꯤꯗꯤ ꯄꯤꯊꯣꯛꯑꯒ ꯌꯥꯗꯕꯅꯤꯅ ꯏꯕꯥꯅꯤꯁꯦ ꯆꯪꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯊꯥꯗꯅꯣ ꯆꯪꯉꯤꯁꯦ ꯑꯣꯛꯇꯣꯕꯔꯗ ꯑꯩꯈꯣꯏ ꯏꯔꯥꯡ ꯑꯗꯨꯝ ꯀꯜꯂꯤꯕ ꯌꯥꯝ ꯀꯟꯅ ꯀꯜꯂꯤꯕ ꯇꯥꯏꯃꯤꯡꯗꯅꯦ ꯃꯣꯏ ꯇꯧꯕꯤꯔꯤꯁꯦ ꯑꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯏꯕꯥꯅꯤꯁꯦ ꯔꯨꯝꯗꯨꯒꯤ ꯂꯩꯇ ꯌꯥꯗꯕꯅꯤꯅ ꯂꯩꯐꯝꯗꯤ ꯑꯍꯤꯡ ꯂꯩꯐꯝꯗꯤ ꯂꯩꯇꯕꯅꯤꯅ ꯃꯥꯅꯗꯤ ꯍꯥꯏ ꯗꯥꯁꯅꯥ ꯍꯥꯏꯕ ꯄꯩꯁꯥꯁꯨ ꯌꯥꯎꯗꯦ ꯁꯤꯅ ꯆꯥꯛꯂ ꯀꯩꯅꯣ ꯈꯔ ꯅꯨꯃꯤꯠ 8 ꯁꯨꯔꯦ ꯆꯥꯗꯕ ꯉꯁꯤꯒꯤ ꯆꯥꯛꯇꯨ ꯁꯤꯅ ꯆꯥꯊꯣꯛꯑꯒ ꯏꯕꯥꯅꯤ ꯇ꯭ꯔꯦꯟ ꯏꯁꯇꯦꯁꯟꯗ ꯀꯩꯅꯣ ꯇꯨꯝꯃꯨꯔꯁꯤ ꯍꯥꯏ ꯇ꯭ꯔꯦꯟ ꯏꯁꯇꯦꯁꯟ ꯇꯨꯝꯃꯨꯕ ꯑꯩꯁꯨ ꯉꯁꯥꯏꯒꯤ ꯆꯪꯕꯗꯁꯨ ꯇꯤꯀꯦꯠ ꯂꯧꯔꯤꯅꯦ ꯑꯗꯩ ꯄꯩꯁꯥ ꯀꯛꯏꯅꯦ ꯂꯩꯕꯒꯤꯀꯣ ꯑꯗꯨꯏ ꯁꯔꯨꯛꯇꯤ ꯂꯥꯛꯑꯣ ꯁꯤꯗ ꯈꯥꯎ ꯅꯣꯡꯁꯨ ꯌꯥꯎꯔꯤꯕꯅꯤꯅ ꯑꯥꯗ ꯏꯁꯇꯦꯁꯟ ꯃꯅꯨꯡꯗꯗꯤ ꯇꯀꯨꯁꯨ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯔꯨꯝꯁꯨ ꯑꯣꯏꯅ ꯂꯧꯔꯁꯦ ꯂꯨꯄꯥ 150ꯁꯤ ꯄꯤꯊꯣꯛꯑꯒ ꯏꯕꯥꯅꯤꯁꯤ ꯔꯨꯝꯗ ꯂꯩꯔꯦ ꯆꯥꯕꯁꯦ ꯄꯔꯣꯊꯥ ꯑꯃꯈꯛ ꯆꯥꯏꯌꯦꯕ ꯏꯕꯥꯅꯤꯅ ꯄꯔꯣꯊꯥ ꯂꯨꯄꯥ 30 ꯄꯤꯕ ꯑꯅꯤꯈꯛ ꯆꯥꯏ ꯏꯕꯥꯅꯤ ꯑꯃꯃꯝ ꯆꯥꯖꯩ ꯑꯗꯩ ꯌꯨꯝꯗ ꯀꯣꯜ ꯇꯧꯔꯒ ꯄꯩꯁꯥꯗꯨ ꯖꯣꯕ ꯇꯧꯔꯒ ꯅꯪ ꯊꯥꯔꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯒꯤ ꯋꯥꯏꯐꯁꯤꯗ ꯍꯥꯏꯕꯗꯒꯤ ꯑꯩꯒꯤ ꯋꯥꯏꯐꯁꯤꯅ ꯌꯨꯝꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯥꯁꯨ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯁꯣꯛ ꯄꯟꯊꯨꯡꯗ ꯋꯥꯛꯁꯣꯞ ꯇꯧꯕꯅꯦꯕ ꯃꯉꯣꯟꯗꯩ ꯇꯧꯔꯒ ꯂꯨꯄꯥ 3,000 ꯈꯛ ꯊꯥꯕꯤꯔꯛꯑꯦ 3 ꯈꯛꯇꯨꯅ ꯏꯕꯥꯅꯤꯒꯤ ꯇꯤꯀꯦꯠꯁꯦ ꯏꯝꯐꯥꯜ ꯇꯨ ꯒꯨꯍꯥꯇꯤ ꯇꯨ ꯏꯝꯐꯥꯜꯒꯤ ꯇꯤꯀꯦꯠꯁꯦ ꯇꯥꯡ 19ꯒꯤ ꯀꯛꯑꯦꯕ ꯇꯥꯡ 19ꯁꯤꯐꯥꯎꯁꯤ ꯏꯕꯥꯅꯤꯁꯤ ꯂꯩꯇ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯩꯔꯦꯕ ꯇꯥꯡ 19ꯐꯥꯎꯁꯤ ꯏꯕꯥꯅꯤꯁꯤ ꯑꯌꯨꯛ 18ꯗꯒꯤꯅ ꯂꯩꯔꯤꯁꯦ ꯇꯥꯡ 19ꯐꯥꯎꯁꯦ ꯑꯗꯨ ꯏꯕꯥꯅꯤꯁꯤ ꯂꯩꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯂꯥꯎ ꯆꯥꯗꯧ ꯁꯔꯨꯛ ꯂꯥꯎ ꯀꯩꯀꯩ ꯆꯠꯇ꯭ꯔ ꯕꯖꯥꯔ ꯈꯔ ꯀꯣꯏꯁꯦ ꯈꯣꯠꯁꯦꯅ ꯋꯥꯕꯗꯤ ꯍꯛꯆꯥꯡꯗꯤ ꯆꯤꯡꯈꯠꯄ ꯉꯝꯕ ꯄꯣꯟꯇ꯭ꯔꯤꯀꯣ ꯆꯥꯗꯕ ꯃꯌꯥꯝꯗꯨꯅ ꯑꯗꯨ ꯏꯕꯥꯅꯤꯁꯤ ꯑꯌꯨꯛꯁꯤ ꯊꯣꯛꯑꯒ ꯄꯔꯣꯊꯥꯁꯦ ꯑꯃꯃꯝ ꯆꯥꯔꯒ ꯁꯨꯞꯅꯒꯤ ꯂꯨꯄꯥ 50 ꯈꯛ ꯉꯥꯏꯔꯦꯕ ꯇꯥꯡ 19ꯁꯦ ꯌꯧꯔꯛꯄꯗ ꯏꯕꯥꯅꯤꯁꯤ ꯇꯥꯡ 19ꯒꯤ ꯑꯌꯨꯛꯇꯩ ꯅꯨꯡꯗꯥꯡ ꯄꯨꯡ 8ꯗ ꯇꯣꯡꯗꯣꯏꯅꯦꯕ ꯇꯥꯡ 19ꯒꯤ ꯑꯌꯨꯛꯁꯤꯗꯒꯤ ꯏꯕꯥꯅꯤꯁꯤ ꯔꯨꯝꯁꯤ ꯊꯥꯗꯣꯛꯑꯝꯃꯒ ꯏꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯑꯦꯕ ꯏꯌꯥꯔꯄꯣꯔꯠꯇ ꯏꯕꯥꯅꯤꯁꯤ ꯑꯁ ꯅꯤꯛꯄꯗ ꯀꯩꯗ ꯈꯨꯃꯨꯛꯁꯨ ꯇꯥꯍꯧꯔꯦ ꯀꯔꯤꯝ ꯌꯥꯎꯗꯦ ꯍꯥꯏꯇꯥꯔꯦ ꯏꯕꯥꯅꯤꯁꯤ ꯏꯌꯥꯔꯄꯣꯔꯠꯁꯤꯗ ꯑꯍꯤꯡꯁꯤꯃꯨꯛ ꯋꯥꯅ ꯂꯦꯛꯑꯒ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯐ꯭ꯂꯥꯏꯠꯁꯦ ꯇꯣꯡꯉꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯌꯨꯝ ꯅꯨꯡꯗꯥꯡꯒꯤ ꯐ꯭ꯂꯥꯏꯠꯅꯤ ꯋꯥꯅ ꯑꯗꯨꯝ ꯉꯥꯏꯔꯒ ꯑꯁ ꯋꯥꯕꯩꯕꯨ ꯑꯁ ꯈꯨꯅꯥꯏ ꯑꯗꯨꯃꯥꯏꯅ ꯋꯥꯕ ꯄꯨꯟꯁꯤꯗꯨꯁꯨ ꯊꯦꯡꯅꯗ꯭ꯔꯤ ꯌꯥꯝ ꯋꯥꯅ ꯊꯣꯛꯂꯛꯑꯦ ꯁꯤꯒꯤꯁꯦ ꯑꯥꯗ ꯂꯩꯕꯗꯅꯦ ꯃꯣꯏ ꯑꯥꯗ ꯅꯨꯄꯤ ꯅꯨꯄꯥ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯂꯩꯕꯅꯤ ꯍꯥꯏꯁꯦ ꯃꯇꯩ ꯃꯅꯥꯎ ꯌꯥꯎꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯃꯌꯥꯝ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯁ ꯇꯥꯗ ꯃꯣꯏꯅꯗꯤ ꯑꯩꯈꯣꯏꯅꯗꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯎꯏꯌꯦꯕ ꯎꯕꯁꯦ ꯀꯃꯥꯏꯅ ꯇꯧ ꯎꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯆꯪꯕꯁꯤꯗ ꯎꯕꯩ ꯋꯥꯅꯤꯀꯣ ꯑꯗꯨ ꯅꯨꯃꯤꯠ 2-3 ꯁꯨꯕ ꯀꯥꯟꯗꯗꯤ ꯕꯣꯏ ꯂꯦꯞꯃꯅꯁꯨ ꯑꯃꯨꯛ ꯍꯥꯏ ꯑꯩ ꯏꯆꯟꯅꯨꯄꯤꯅꯤ ꯍꯥꯏ ꯑꯗꯒꯤ ꯃꯣꯏ ꯈꯨꯖꯤꯃꯥꯟꯗꯒꯤ ꯑꯉꯥꯡ ꯑꯃꯁꯨ ꯄꯨꯁꯤꯜꯂꯤ ꯋꯤꯂꯞ ꯍꯥꯏꯅ
ꯑꯉꯥꯡꯗꯨꯁꯨ ꯑꯁ ꯑꯥꯗ ꯀꯞꯇꯅ ꯊꯣꯛꯅꯤꯡꯕꯅ ꯉꯥꯎ ꯂꯩꯍꯧꯔꯤꯅꯦꯕ ꯃꯤ ꯌꯥꯝ ꯂꯩꯍꯧꯔꯤ ꯑꯥꯗ ꯊꯣꯛꯅꯤꯡꯗꯅ ꯉꯥꯎ ꯂꯩꯍꯧꯔꯤꯁꯤ ꯃꯤ ꯃꯤꯁꯛꯇꯤ ꯄꯟꯖꯔꯨꯔꯒꯦ ꯃꯃꯤꯡ ꯄꯟꯖꯔꯨꯔꯒꯦ ꯃꯌꯥꯝ ꯂꯩꯍꯧꯔꯤꯕ ꯏꯌꯥꯝꯕ ꯅꯪ ꯊꯕꯛꯇꯨꯅꯕꯨ ꯆꯨꯝꯅꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯊꯣꯛꯂꯛꯆꯒꯦ ꯏꯌꯥꯝꯕ ꯀꯩꯅꯣ ꯇꯥꯅ ꯑꯩꯁꯦ ꯍꯦꯛ ꯌꯧꯔꯛꯄꯗꯤ ꯇꯥꯅꯕ ꯁꯨꯡꯂꯦꯞ ꯂꯦꯞꯆꯗꯕ ꯃꯤꯅꯦꯕ ꯑꯩꯁꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯅ ꯍꯧꯖꯤꯛꯀꯤ ꯃꯣꯏꯅ ꯏꯆꯤꯜ ꯏꯅꯥꯎꯅ ꯑꯃꯅꯗꯤ ꯏꯆꯤꯜ ꯏꯅꯥꯎꯅ ꯍꯥꯏꯕ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯃꯥ ꯄꯨꯁꯤꯜꯂꯤꯕ ꯅꯨꯄꯤꯁꯤꯁꯨ ꯑꯁꯥꯝꯗꯩ ꯅꯨꯄꯥ ꯑꯃꯒꯅꯦꯕ ꯂꯩꯃꯤꯟꯅꯔꯤꯁꯦ ꯑꯗꯨ ꯀꯃꯥꯏꯅ ꯏꯆꯤꯜ ꯏꯅꯥꯎꯅ ꯍꯥꯏꯗꯣꯏꯅꯣ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯕꯣꯏ ꯂꯦꯝꯕ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯁꯨ ꯁꯅꯥꯊꯣꯏ ꯀꯧꯋꯦ ꯃꯆꯟ ꯅꯨꯄꯤꯅꯤ ꯍꯥꯏꯔꯦ ꯃꯆꯟ ꯅꯨꯄꯤꯅꯤ ꯃꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯦ ꯀꯃꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯒ꯭ꯌꯥꯟ ꯀꯔꯤꯝꯇ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯅꯤ ꯍꯥꯏꯕꯗ ꯆꯠꯅꯕꯤ ꯀꯔꯤꯝ ꯂꯩꯍꯧꯗꯦ ꯑꯗꯨꯗ ꯀꯔꯤꯝ ꯂꯩꯍꯧꯗꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯀꯩꯗꯧꯅꯤꯡꯒꯦ ꯍꯧꯖꯤꯛꯁꯦ ꯄꯩꯁꯥꯁꯨ ꯂꯥꯛꯑꯅꯤ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯁꯦꯟꯗꯣꯏꯁꯨ ꯃꯌꯥꯝ ꯍꯨꯜꯂꯝꯒꯅꯤ ꯍꯧꯖꯤꯛ ꯑꯩ ꯍꯨꯜꯂꯦ ꯁꯦꯟꯗꯣꯏ ꯍꯨꯜꯂꯦ ꯍꯧꯖꯤꯛꯁꯦ ꯀꯩꯗꯧꯅꯤꯡꯒꯦ ꯀꯔꯤꯅꯣ ꯇꯧꯅꯤꯡꯉꯤꯁꯦ ꯇꯁꯦꯡꯅ ꯑꯩꯒꯤꯗꯤ ꯍꯣꯏ ꯃꯉꯣꯟꯗ ꯑꯩ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯥꯁꯦ ꯍꯣꯏ ꯂꯥꯏꯕꯛ ꯐꯗꯅ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯛꯑꯒ ꯈꯜꯂꯣ ꯑꯩ ꯄꯨꯟꯁꯤꯁꯤ ꯃꯥꯡꯖꯈ꯭ꯔꯁꯅꯨ ꯑꯩ ꯃꯥ ꯍꯥꯠꯇꯣꯛꯑꯒꯦ ꯂꯩ ꯇꯁꯦꯡꯅ ꯑꯩ ꯄꯨꯟꯁꯤꯁꯤ ꯃꯥꯡꯖꯈ꯭ꯔꯁꯅꯨ ꯑꯩ ꯏꯇꯨ ꯏꯆꯥ ꯂꯨꯈ꯭ꯔꯥ ꯑꯣꯏꯕꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯂꯩꯍꯧꯖꯔꯅꯤ ꯑꯩꯁꯦ ꯃꯥꯅ ꯄꯩꯁꯥ ꯄꯤꯔꯒꯗꯤ ꯐꯩ ꯀꯔꯤꯒꯨꯝꯕ ꯄꯤꯗ꯭ꯔꯒꯗꯤ ꯃꯥ ꯎꯅꯕꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯊꯧ ꯀꯔꯤꯝ ꯂꯩꯇꯦꯕ ꯑꯩ ꯋꯥꯈꯜꯂꯣꯟꯁꯤꯗ ꯇꯁꯦꯡꯅ ꯑꯩ ꯄꯨꯟꯁꯤꯁꯦ ꯈꯤꯇꯪ ꯑꯆꯨꯛ ꯋꯥꯅ ꯍꯤꯡꯖꯔꯛꯄ ꯄꯨꯟꯁꯤꯁꯦ ꯈꯤꯇꯪ ꯃꯤꯠ ꯃꯥꯏ ꯄꯥꯡꯉꯦ ꯍꯥꯏꯅ ꯈꯟꯖꯔꯛꯄ ꯄꯨꯟꯁꯤꯁꯦ ꯂꯣꯏꯅꯃꯛ ꯃꯀꯣꯛꯇꯩ ꯍꯧꯕꯗꯒꯤ ꯄꯨꯔꯥ ꯃꯈꯣꯡꯗꯩꯅꯦꯕ ꯍꯧꯍꯜꯂꯤꯁꯤ ꯃꯥꯅ ꯑꯩꯕꯨ ꯍꯧꯍꯜꯂꯤꯁꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯏꯌꯥꯝꯕꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯇꯦꯟꯁꯟ ꯄꯤꯔꯛꯑꯣꯅꯦ ꯑꯩꯒꯤ ꯏꯌꯥꯝꯕꯒ ꯏꯇꯩꯃꯁꯤꯡꯅ ꯑꯩꯉꯣꯟꯗ ꯇꯦꯟꯁꯟ ꯄꯤꯔꯛꯑꯒꯗꯤ ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯔꯤꯅꯣꯕ ꯑꯣꯏꯗꯣꯏꯁꯤ ꯇꯁꯦꯡꯅ ꯑꯩꯅ ꯍꯥꯏꯖꯕ ꯌꯥꯕꯤꯕꯒꯤ ꯏꯌꯥꯝꯕꯁꯤꯒꯤ ꯏꯇꯩꯃꯁꯤꯒ ꯈꯔ ꯌꯥꯕꯤꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯒꯤ ꯋꯥꯅꯦꯕ ꯇꯨꯃꯤꯟ ꯂꯩ ꯍꯥꯏꯁꯦ ꯃꯣꯏꯁꯨ ꯋꯥ ꯑꯗꯨꯝ ꯂꯩꯁꯦ ꯋꯥꯔꯝꯗꯣꯏꯅꯦꯕ ꯋꯥꯕꯩꯕꯨ ꯑꯁ ꯋꯥꯕꯨ ꯈꯝ ꯊꯦꯡꯅ ꯋꯥꯔꯝꯗꯣꯏꯅꯦꯕ ꯋꯥꯕ ꯍꯥꯏꯕꯨ ꯋꯥꯔꯤꯅꯦ ꯑꯗꯨ ꯑꯗꯨꯗꯩꯗ ꯕꯤ ꯑꯦ ꯀꯥꯕ ꯑꯃꯈꯛ ꯂꯩꯖꯩ ꯑꯗꯣ ꯃꯥꯅ ꯏꯅꯥꯎꯄꯥꯁꯤꯅ ꯃꯤ ꯑꯃ ꯑꯗꯨꯗ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯔꯒꯗꯤ ꯃꯥꯁꯨ ꯊꯥꯖꯤꯟꯈ꯭ꯔꯒ ꯈꯤꯇꯪ ꯀꯣꯝꯒꯦꯅ ꯑꯗꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯒ ꯇꯧꯖꯔꯨꯕꯅꯦꯕ ꯑꯗ ꯋꯥꯔꯤꯉꯩ ꯇꯂꯛꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯔꯦ ꯋꯥꯔꯦ ꯃꯇꯝꯁꯤꯗ ꯀꯩꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯇꯣꯞꯄ ꯃꯊꯪꯗꯤ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯀꯩꯀꯩ ꯍꯥꯏꯅꯤꯡꯉꯤ ꯇꯥꯃꯣ ꯀꯩꯅꯣ ꯋꯥꯍꯩ ꯀꯩꯀꯩ ꯑꯩꯈꯣꯏ ꯏꯕꯥꯏꯁꯨ ꯃꯥꯁꯨ ꯗꯤꯁꯦꯕꯜ ꯃ꯭ꯌꯨꯖꯤꯛ ꯂꯩꯔꯤꯁꯦ ꯔꯤꯂꯤꯐ ꯀꯦꯝꯗꯁꯨ ꯂꯩꯔꯤꯁꯦ ꯃꯥꯁꯨ ꯋꯥꯍꯩ ꯈꯤꯇꯪ ꯊꯝꯖꯒꯦꯅ ꯍꯥꯏꯕ ꯀꯩꯅꯣꯅꯦ ꯑꯩꯁꯨ ꯏꯆꯦ ꯅꯨꯄꯥꯅꯦꯕꯀꯣ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯦꯕ ꯌꯦꯡꯉꯣ ꯊꯕꯛꯁꯤꯃ ꯃꯥꯁꯨ ꯐꯥꯝ ꯇꯧꯔꯒ ꯌꯥꯝ ꯋꯥꯅ ꯇꯧꯖꯔꯤꯅꯦ ꯑꯗꯩ ꯃꯤ ꯃꯥꯡꯗꯁꯨ ꯏꯀꯥꯏꯔꯛꯑꯦꯀꯣ ꯊꯕꯛꯇꯨꯃ ꯁꯤꯃ ꯑꯣꯏꯅꯅꯤ ꯍꯥꯏꯔꯒ ꯄꯩꯁꯥꯗꯣ ꯑꯃꯗꯩ ꯈꯔ ꯂꯥꯛ ꯁꯦꯟꯗꯣꯏ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯄꯨꯔꯤꯅꯦꯕ ꯃꯁꯥꯒꯤ ꯐꯥꯝꯒꯤ ꯁꯖꯤꯛ ꯐꯥꯅꯕ ꯍꯤꯐꯥꯎ ꯌꯣꯟꯊꯣꯛꯑꯀꯥꯟꯗ ꯇꯧꯔꯤꯅꯦ ꯃꯤ ꯃꯥꯡꯗꯁꯨ ꯏꯀꯥꯏꯕ ꯑꯗ ꯏꯆꯟꯅꯨꯄꯤꯗ ꯑꯩꯅ ꯍꯪꯕ ꯀꯥꯟꯗ ꯏꯆꯟꯅꯨꯄꯤꯅꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯗꯦꯕ ꯃꯥ ꯁꯨꯏꯁꯥꯏꯠ ꯇꯧꯒꯦ ꯇꯧꯋꯦ ꯍꯥꯏꯕ ꯁꯦ ꯑꯩ ꯉꯁꯤꯕꯨ ꯍꯥꯏꯗ꯭ꯔꯤꯕꯅꯤ ꯁꯤ ꯑꯗ ꯏꯆꯟꯅꯨꯄꯤ ꯑꯁꯤꯗ ꯑꯥꯗ ꯐꯝꯃꯤꯁꯦ ꯁꯤꯅ ꯑꯩꯉꯣꯟꯗ ꯂꯣꯟꯅ ꯇꯝꯃꯛꯄꯅꯦꯕꯀꯣ ꯅꯪ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯍꯦꯛ ꯑꯣꯏꯗꯕꯤ ꯊꯣꯛꯂꯛꯄꯗ ꯑꯩ ꯁꯨꯏꯁꯥꯏꯠ ꯇꯧꯒꯅꯤ ꯍꯥꯏꯔꯤꯅꯦꯕ ꯏꯆꯟꯅꯨꯄꯤꯁꯤꯅ ꯌꯦꯡꯉꯣ ꯑꯗꯨꯒꯤ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯄꯗꯣ ꯌꯦꯡꯉꯣ ꯑꯗꯣ ꯍꯧꯖꯤꯛ ꯏꯆꯦ ꯅꯨꯄꯥꯒꯤ ꯒꯥꯔꯤꯁꯤꯁꯨ ꯑꯩ ꯅꯨꯄꯤꯁꯤꯁꯨ ꯍꯥꯔꯠ ꯄꯦꯁꯦꯟꯅꯦꯕꯀꯣ ꯃꯥꯒꯤ ꯏꯆꯦ ꯅꯨꯄꯥꯒꯤ ꯒꯥꯔꯤ ꯑꯃ ꯑꯃꯟꯕ ꯑꯃ ꯂꯩꯌꯦꯕ ꯀꯥꯔꯁꯦ ꯑꯁꯤ ꯁꯦꯝꯕꯗ ꯂꯨꯄꯥ 3-4 ꯆꯪꯒꯗꯕ ꯄꯩꯁꯥꯁꯦ ꯍꯧꯖꯤꯛ ꯁꯦꯝꯕ ꯉꯝꯗ ꯂꯩꯔꯤꯅꯦꯕ ꯍꯥꯏꯕꯗꯤ ꯃꯥꯏ ꯒꯥꯔꯤꯁꯤꯅ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯎꯅꯒꯗꯕ ꯁꯦꯝ ꯎꯅꯒꯗꯕ ꯑꯗꯒꯤ DC ꯎꯅꯒꯗꯕ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯑꯃꯨꯛ ꯑꯣꯇꯣ ꯔꯤꯖꯥꯕ ꯇꯧꯔꯒꯗꯤ ꯂꯨꯄꯥ ꯂꯤꯁꯤꯡ ꯂꯧꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯑꯩꯅ ꯒꯥꯔꯤ ꯁꯦꯝꯍꯧꯔꯒꯗꯤ ꯑꯩ ꯄꯩꯁꯥꯗꯣ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯄꯨꯊꯣꯛꯄ ꯉꯝꯗꯅ ꯑꯩꯅ ꯄꯤꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩ ꯗꯤꯁꯦꯕꯜ ꯑꯣꯏꯕꯅꯤ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯗꯅ ꯄꯩꯁꯥ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯣ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤꯁꯦ ꯁꯦꯝꯗꯣꯏꯅꯦꯕ ꯑꯩ ꯍꯧꯖꯤꯛꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯎꯅꯒꯗꯕ ꯃꯌꯥꯝ ꯂꯩꯔꯤꯕꯀꯣ ꯑꯗꯨꯕꯨ ꯃꯌꯥꯝꯁꯤꯒꯤ ꯑꯩ ꯏꯁꯥꯒꯤ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯅꯪꯉꯕ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯑꯩ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩ ꯏꯆꯦ ꯅꯨꯄꯥꯒꯤ ꯑꯋꯥꯕꯁꯤꯅ ꯑꯩꯉꯣꯟꯗ ꯆꯩꯅꯥꯃꯨꯛ ꯄꯤꯌꯦꯕ ꯍꯥꯏꯕꯗꯤ ꯃꯣꯏ ꯅꯨꯡꯉꯥꯏꯔꯒꯗꯤ ꯏꯆꯟ ꯑꯩ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯈꯣꯠꯂꯨ ꯍꯥꯏꯔꯒꯗꯤ ꯃꯣꯏ ꯅꯨꯡꯉꯥꯏꯔꯒꯗꯤ ꯃꯣꯏꯗꯤ ꯑꯩꯅ ꯈꯤꯇꯪ ꯃꯇꯦꯡ ꯑꯃ ꯅꯤꯕꯗ ꯍꯔꯥꯎꯔ ꯄꯤꯐꯝ ꯊꯣꯛꯇꯔꯅꯦ ꯑꯗꯣ ꯃꯣꯏꯅ ꯉꯁꯤꯒꯤ ꯁꯤ ꯐꯤꯕꯝꯗ ꯂꯩꯔꯦꯉꯣ ꯑꯗꯨꯗꯤ ꯑꯩ ꯀꯅꯥꯒꯤ ꯃꯇꯦꯡꯗꯒꯤ ꯂꯧꯔꯒ ꯑꯩ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯣꯕ ꯑꯩ ꯃꯣꯏꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯊꯃꯣꯏ ꯁꯣꯛꯑꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯁꯨꯃꯥꯏꯅ ꯅꯝꯊꯥꯛ ꯇꯧꯕꯤꯔꯤꯕ ꯅꯝꯊꯥꯛ ꯇꯧꯔꯒ ꯈꯪꯖꯗꯕ ꯂꯥꯏꯔꯕ ꯀꯌꯥꯗꯒꯤ ꯅꯝꯊꯥꯛ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗꯁꯨ ꯁꯨꯝꯕ ꯀꯔꯤ ꯍꯥꯏꯅꯤ ꯅꯝꯊꯥꯛ ꯇꯧꯕ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦꯗꯅꯀꯣ ꯕꯦꯡꯛꯗꯒꯤ ꯁꯤ ꯇꯧꯔꯒ ꯁꯦꯟꯗꯣꯏ ꯁꯨꯝ ꯇꯧꯔꯒ ꯇꯧꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯃꯃꯥꯡꯗ ꯆꯦꯟꯈꯤꯕ ꯀꯌꯥ ꯑꯃ ꯂꯣꯠꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯦꯀꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦꯅꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯃꯣꯠꯇꯒꯤꯗꯤ ꯑꯁꯤꯒꯨꯝꯕ ꯅꯝꯊꯥꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯂꯝꯗꯝꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯑꯆꯨꯝꯕ ꯔꯥꯟꯗꯣ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯍꯟꯅꯤꯡꯉꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯍꯥꯏꯗꯤ ꯃꯇꯨꯡꯗꯁꯨ ꯀꯌꯥꯔꯛ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯌꯥꯝ ꯄꯩꯁꯥ ꯂꯩꯇꯕꯗꯒꯤ ꯊꯣꯛꯄ ꯉꯝꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯍꯧꯔꯤꯗꯅ ꯑꯗꯀꯣ ꯑꯩꯈꯣꯏ ꯏꯆꯦꯟꯁꯤꯅ
ꯍꯥꯏꯕꯗꯒꯤ ꯇꯥꯖꯕꯗ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯤꯔꯝꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯡꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯛꯄ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯆꯪꯈꯤꯕ ꯄꯩꯁꯥꯁꯤꯡꯁꯦ ꯈꯨꯗꯛꯇ ꯐꯪꯍꯟꯅꯤꯡꯉꯦꯅ ꯑꯩ ꯏꯁꯥꯒꯤ ꯃꯣꯠꯇꯒꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯩꯗꯤ ꯑꯥꯗ ꯂꯩꯍꯧꯕ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯉꯝꯗꯗꯅ ꯍꯥꯏꯗꯤ ꯊꯣꯛꯑꯀꯥꯟꯗ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯗꯣꯏꯅꯣ ꯃꯃꯥ ꯃꯄꯥꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅೋ ꯊꯕꯛ ꯇꯧꯔꯤꯗꯤ ꯂꯩꯔꯒ ꯑꯩꯈꯣꯏ ꯄꯩꯁꯥꯁꯨ ꯃꯅꯥꯝꯕꯨ ꯊꯣꯛꯇꯅ ꯑꯗ ꯃꯥꯡꯗꯅ ꯂꯩꯍꯧꯕ ꯏꯚꯟ ꯀꯣꯂꯦꯖ ꯀꯥꯗꯧꯕ ꯑꯉꯥꯡꯕꯨ ꯂꯩꯍꯧꯔꯤꯕꯀꯣ ꯑꯗꯨ ꯂꯩꯍꯧꯔꯒ ꯑꯥꯗꯁꯨ ꯃꯃꯥꯁꯦ ꯊꯣꯛꯀꯦ ꯍꯥꯏꯕ ꯉꯝꯗꯗꯅ ꯂꯩꯍꯧꯕꯁꯤꯡ ꯊꯕꯛ ꯇꯧꯔꯤꯅꯦꯅ ꯇꯧꯔꯒ ꯃꯇꯝꯁꯨ ꯃꯥꯡꯍꯟꯕ ꯑꯗꯨꯏ ꯁꯣꯛꯄꯗꯤ ꯑꯥꯗ ꯋꯥꯔꯁꯨ ꯋꯥꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯊꯣꯛꯄꯤꯔꯛꯑꯣ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯄꯤꯔꯣ ꯏꯀꯥꯏꯕꯗꯨꯅ ꯁꯤꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯗꯨꯗꯣ ꯊꯣꯛꯂꯛꯄꯤꯔꯒ ꯄꯨꯟꯁꯤꯗꯣ ꯃꯀꯣꯛꯇꯩ ꯍꯜꯂꯒ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯣ ꯇꯝꯗꯅ ꯍꯣꯠꯅꯗꯅ ꯑꯇꯣꯞꯄ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯍꯣꯠꯅꯍꯧꯕꯗꯨꯅ ꯍꯦꯟꯅ ꯀꯥꯟꯅꯒꯅꯤꯅ ꯍꯥꯏꯅꯤꯡꯉꯦꯕ ꯑꯥꯗ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯏꯀꯥꯏꯅꯤ ꯑꯃ ꯇꯧꯔꯤꯅꯦꯅ ꯑꯗꯨꯝ ꯑꯥꯗ ꯃꯥꯡꯍꯜꯂꯒ ꯂꯩꯍꯧꯕꯁꯤꯡꯗꯣ ꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯒ ꯋꯥꯔꯁꯨ ꯋꯥꯅ ꯇꯥꯟꯅꯕ ꯌꯥꯕ ꯀꯩꯅꯣ ꯌꯦꯡꯃꯤꯟꯅꯔꯒ ꯁꯤꯗ ꯁꯨꯝ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯌꯥꯕ ꯀꯔꯤꯅꯣꯗꯣ ꯌꯦꯡꯅꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯌꯦꯅ ꯍꯥꯏꯅꯤꯡꯉꯦꯕ ꯊꯣꯛꯄ ꯉꯝꯗꯗꯅ ꯂꯩꯍꯧꯕ ꯊꯣꯛꯇꯤ ꯊꯣꯛꯆꯅꯤꯡꯕ ꯁꯤꯡꯗꯣ ꯃꯣꯏꯒꯤ ꯈꯜꯂꯒ ꯑꯗꯨꯒ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯎꯝ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯑꯩ ꯑꯗꯨꯒ ꯏꯁꯥꯅ ꯑꯩꯅ ꯍꯪꯕꯗ ꯍꯪꯍꯧꯗꯕ ꯎꯝ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯇꯁꯦꯡꯅ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯁꯤꯒꯤ ꯊꯕꯛꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯩꯅ ꯅꯣꯏ ꯍꯧꯖꯤꯛꯇꯤ ꯅꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯂꯥꯜꯂꯦ ꯅꯣꯏ ꯍꯧꯖꯤꯛꯇꯤ ꯋꯥꯔꯛꯄꯤꯅꯕ ꯃꯌꯥꯝ ꯂꯩꯔꯕꯅꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯁ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯋꯥꯔꯛꯄꯤꯅꯕ ꯂꯩꯒꯦ ꯂꯩꯔꯣ ꯂꯩꯔꯣꯏꯗꯣ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯍꯥꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯃꯨꯛꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯆꯨꯝꯕꯕꯨ ꯋꯥꯌꯦꯜ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯌꯥꯔꯒꯗꯤ ꯁꯤꯗ ꯂꯩꯍꯧꯔꯤꯕ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯁꯤꯅꯤ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯇꯁꯦꯡꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯁꯨ ꯑꯩ ꯇꯁꯦꯡꯅ ꯍꯧꯖꯤꯛꯇꯤ ꯅꯦꯠ ꯌꯥꯔꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯁꯦꯟ ꯇꯤꯚꯤꯁꯤꯗ ꯆꯪꯕ ꯃꯇꯝꯗꯁꯨ ꯀ꯭ꯔꯥꯏꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯦꯕ ꯑꯩ ꯑꯁꯤꯗ ꯆꯪꯉꯀꯥꯟ ꯊꯦꯡꯅꯖꯕꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯣꯕꯥꯏꯜ ꯄꯥꯏꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯉꯔꯥꯡ ꯅꯍꯥꯟꯇꯁꯨ ꯃꯥꯅ ꯃꯤ ꯈꯣꯝꯃꯛꯑꯝꯕ ꯃꯥꯅ ꯍꯧꯖꯤꯛ ꯃꯤ ꯈꯣꯝꯃꯛꯑꯝꯕ ꯃꯤꯁꯤ ꯃꯃꯥꯗꯨꯅꯐꯥꯎ ꯑꯩꯉꯣꯟꯗ ꯍꯪꯉꯛꯑꯦ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯒꯤ ꯆꯪꯉꯨꯏ ꯊꯕꯛꯇꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯃꯤꯁꯛꯇꯨꯗꯤ ꯄꯜꯂꯔꯣꯏꯒꯦ ꯃꯃꯥꯗꯨꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯑꯦ ꯏꯇꯩ ꯃꯗꯨꯗꯤ ꯁꯤꯅꯤ ꯑꯩ ꯇꯁꯦꯡꯅ ꯑꯩꯅ ꯈꯪꯕ ꯌꯥꯕꯗꯩ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯝꯃꯦꯕ ꯑꯗꯣ ꯑꯩ ꯁꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡ ꯌꯧꯔꯕꯅꯤꯅ ꯃꯥꯅꯁꯨ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗꯗꯤ ꯑꯦꯛꯁꯟ ꯂꯧꯔꯛꯀꯅꯦꯕꯀꯣ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕ ꯃꯔꯝꯗ ꯑꯩ ꯁꯤꯃꯁꯨ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯗꯣꯛꯑꯒꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯥꯅ ꯄꯩꯁꯥ ꯀꯧꯔꯤꯕ ꯃꯥꯒꯤ ꯃꯈꯨꯔꯥꯁꯤꯁꯨ ꯍꯧꯖꯤꯛꯁꯤ ꯀꯩꯅꯣ ꯇꯧꯗ ꯂꯩꯔꯤꯕ ꯆꯪꯗꯦꯕ ꯑꯩꯁꯨ ꯉꯔꯥꯡ ꯅꯍꯥꯟꯗ ꯈꯪꯕꯅꯦ ꯑꯗꯨ ꯃꯈꯨꯔꯥꯁꯤꯁꯨ ꯇꯁꯦꯡꯅ ꯅꯪ ꯎꯅꯕ ꯌꯥꯕ ꯇꯟꯖꯥ ꯂꯩꯔꯒꯗꯤ ꯑꯝꯇ ꯎꯅꯁꯦꯅ ꯑꯩꯉꯣꯟꯗꯁꯨ ꯁꯨꯝ ꯍꯥꯏꯔꯛꯑꯦꯕ ꯇꯁꯦꯡꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯣꯛꯄꯗ ꯀꯩꯝ ꯀꯤꯗ꯭ꯔꯦ ꯑꯩ ꯄꯩꯁꯥ ꯃꯥꯡꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨ ꯍꯜꯂꯛꯇꯕꯁꯨ ꯌꯥꯔꯣꯏ ꯑꯗꯣ ꯑꯩ ꯑꯆꯨꯝꯕ ꯄꯥꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯨꯞ ꯃꯇꯥꯏꯁꯤꯡꯅ ꯇꯧꯕꯤꯌꯨ ꯁꯤꯅꯤ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯈꯨꯔꯥꯁꯤꯕꯨꯕ ꯃꯤꯁꯛꯁꯤꯗ ꯅꯅꯥꯎ ꯍꯥꯏꯕꯗꯤ ꯍꯦꯟꯗꯕ ꯅꯨꯄꯥ ꯑꯃꯅꯦꯕ ꯑꯗꯨ ꯃꯁꯥꯃꯛꯅꯕꯨ ꯁꯥ ꯍꯥꯏꯒꯠꯂꯛꯑꯦꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯩ ꯇꯁꯦꯡꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯌꯥꯝ ꯊꯨꯅ ꯊꯤꯗꯣꯛꯄꯤꯔꯒ ꯑꯝꯇ ꯋꯥꯔꯛꯄꯤꯌꯣ ꯁꯤꯅꯤ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯐꯦꯃꯤꯂꯤꯒꯩꯁꯨ ꯎꯅꯖꯔꯦ ꯎꯅꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯁꯅꯥꯀꯣ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯩꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯦꯃꯤꯂꯤ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯂꯩꯕ ꯐꯦꯃꯤꯂꯤꯅꯤ ꯁꯤꯗ ꯃꯣꯏ ꯈꯤꯇꯪ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥꯅ ꯆꯪꯉꯨꯔꯦ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯌꯨꯅꯦꯠ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯆꯪꯉꯨꯔꯀꯥꯟꯗ ꯑꯥꯗ ꯁ꯭ꯀꯦꯝ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯑꯅꯧꯕ ꯃꯤ ꯃꯌꯥꯝ ꯆꯪꯗꯣꯏꯒꯤ ꯑꯥꯗꯁꯨ ꯊꯣꯛꯂꯛꯄ ꯉꯝꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯗ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯩ ꯊꯣꯛꯂꯛꯄ ꯉꯝꯗꯕ ꯃꯤ ꯃꯌꯥꯝꯗꯨꯁꯨ ꯊꯣꯛꯄꯤꯔꯛꯑꯣ ꯀꯤꯔꯨꯅꯨ ꯁꯤꯗ ꯅꯕꯨꯡ ꯅꯧꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯑꯗꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯕꯨ ꯍꯪꯒꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯦꯅ ꯍꯥꯟꯅꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗꯁꯨ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯅꯨꯄꯤ ꯅꯨꯄꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯑꯃ ꯄꯪꯂꯩꯗ ꯂꯩꯃꯤꯟꯅꯕꯒꯤ ꯃꯑꯣꯡꯗ ꯑꯗꯒꯤ ꯕꯤꯖꯤꯅꯦꯁꯅꯤ ꯍꯥꯏꯔꯒ ꯆꯪꯉꯒ ꯃꯤꯉꯣꯟꯗꯒꯤ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯁꯨꯡꯄꯥ ꯄꯥꯕ ꯉꯝꯃꯔꯣꯏꯗꯕ ꯄꯣꯠꯇꯨꯗ ꯄꯤꯁꯜꯂꯒ ꯃꯤꯉꯣꯟꯗ ꯍꯦꯟꯅ プレꯁꯔ ꯍꯥꯞꯆꯟꯕ ꯑꯗꯒꯤꯗꯤ ꯃꯤꯉꯣꯟꯗ ꯕꯗꯅꯥꯝ ꯁꯤꯖꯟꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯇꯧꯔꯒ ꯃꯤꯁꯦ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯔꯒ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯈꯨꯟꯅꯥꯏꯁꯦ ꯁꯨꯝ ꯃꯨꯊꯔꯛꯄꯒꯤ ꯃꯑꯣꯡꯗ ꯂꯩꯁꯜꯂꯦ ꯁꯤꯁꯨ ꯋꯥꯟ ꯑꯣꯐ ꯗ ꯑꯩꯅ ꯐꯥꯔꯁ ꯑꯦꯄꯤꯁꯣꯗꯇꯒꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯔꯥꯡ ꯊꯣꯛꯏ ꯃꯅꯤꯄꯨꯔꯗ ꯃꯤꯟꯁ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯒꯤ ꯅꯍꯥꯟꯗꯩ ꯀꯚꯔ ꯑꯞ ꯇꯧꯔꯤ ꯁꯤꯁꯨ ꯏꯔꯥꯡꯗꯨꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯍꯤꯛ ꯑꯃ ꯑꯣꯏꯔꯤꯅꯤ ꯁꯤꯒꯤꯁꯦ ꯑꯩꯈꯣই ꯏꯔꯥꯡ ꯇꯧꯔꯤꯁꯤꯗꯒꯤ ꯍꯟꯊꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗ ꯐꯦꯃꯤꯂꯤꯗ ꯄ꯭ꯔꯦꯁꯔ ꯀꯌꯥꯝ ꯂꯩꯔꯝꯒꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯁꯨꯡꯂꯩ ꯂꯩꯇꯅ ꯁꯅꯥ ꯊꯝꯗꯅ ꯑꯃ ꯊꯝꯗꯅ ꯁꯦꯟꯗꯣꯏ ꯍꯨꯟꯗꯅ ꯃꯌꯥꯝ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛ ꯁꯤ ꯀꯟꯗꯤꯁꯟ ꯌꯧꯔꯛꯑꯦ
अखोई नहान FIR तौरे पुलिस ता केस मैम लकोली डिपार्टमेंट मखन मखन की अंगांग मैम चली उनना अखोई जो इन्फॉर्मेशन पीबीरे मथंग तौसी ना अखोई सरकार ने करी स्टेप लखत पिदोइसे अखोई मणिपुर से कलाम लेतरबा सिगी तौबिनबा कलाम ता अखोई की सरकार से पांदरबा हाइबी क्वेश्चन दुमा अइन हंगजब नते मयाम पुलम हंगी से क्यूनेट की सिगी विक्टिम ओरबा मयाम से हंगी से नहानी होनरे से खितंग मिटिंग चंगनिंगी मिटिंग चंगबा ngंगदबा मी गैना मिटिंग चंगगा सिगी प्रॉब्लम से अमुकंग सॉल्व तौहनिंगी अतोप केस मैम जो लेंगनी मयाम हाइदोगमदबा अचौ सांगी मसा नुपा सिंग मसा नुपी सिंग फैमिली सिंग रिलीफ कैम्प लेबा मी मैम हाइदोपगमदबा इकाइदना हाइदोपगमदबा मैम लेंगनी एंड आई रियली एप्रिशिएट my family sina sida tholak tana khoi wari sa bagi platform log jo. Thank you everyone and thank you.